ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯣꯡꯗꯝ ꯊꯤꯕꯤ ꯑꯏꯪꯕꯤꯒꯤ ꯂꯥꯏꯕꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯏꯪꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯝ ꯇꯨ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯂꯩꯃꯅ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯂꯂꯩꯃ, ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯣ?" "ꯏꯆꯦ, ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒ ꯁꯥꯟꯅꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯎꯔꯒ ꯑꯍꯟ ꯏꯑꯣꯏ ꯑꯣꯏꯈꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯍꯧꯍꯧꯗꯨꯅ ꯃꯥꯡꯍꯟꯒꯗꯧꯔꯦꯅ ꯍꯥꯏꯅꯔꯝꯒꯅꯤꯌꯦ, ꯈꯟꯅꯔꯝꯒꯅꯤꯌꯦ꯫ ꯅꯪ ꯍꯧꯖꯤꯛꯅꯦ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯔꯦ, ꯑꯉꯥꯡꯒ ꯄꯨꯟꯕꯗꯣ ꯈꯔ ꯇꯣꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯅꯣꯡꯃꯗꯤ ꯆꯣꯞꯄ ꯀꯌꯥ ꯅꯪꯒꯗꯧꯔꯤꯕꯅꯤꯀꯣ." "ꯑꯁ ꯏꯆꯦ, ꯅꯣꯏꯗꯅ ꯐꯠꯇꯅ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯑꯉꯥꯡꯁꯤꯡꯒ ꯉꯁꯤ ꯐꯥꯎꯕ ꯁꯥꯟꯅꯃꯤꯟꯅꯕ ꯑꯁꯤꯗ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯃꯥ ꯃꯄꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯤꯕꯅꯤ꯫ ꯑꯩꯃꯨꯛ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯅ." "ꯌꯥꯔꯦꯀꯣ, ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯉꯥꯡꯉꯒ ꯂꯩꯔꯅꯨ꯫ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯏ ꯈꯪꯉꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯁꯤꯟꯕ ꯌꯥꯏꯗꯅ." "ꯀꯩꯅꯣ ꯏꯆꯦ, ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯀꯌꯥꯝ ꯆꯥꯎꯒꯦ? ꯏꯃꯥꯒ ꯅꯪꯒ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣই ꯈꯖꯤꯛꯈꯛ ꯂꯩꯕꯒꯤ ꯊꯕꯛꯄꯨ ꯀꯌꯥꯝ ꯋꯥꯒꯦ?" "ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯊꯕꯛ ꯑꯝꯇ ꯌꯥꯎꯕꯤꯔꯅꯨ꯫ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯇꯥꯔꯤ, ꯁꯥꯟꯅꯕ ꯐꯠꯇꯦ, ꯆꯪꯉꯛꯑꯣ꯫ ꯑꯉꯥꯡꯁꯤꯡꯒꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯥꯗꯣꯛꯈ꯭ꯔꯣ." "ꯍꯣꯏ ꯍꯣꯏ, ꯑꯉꯥꯡꯁꯥ ꯆꯠꯅꯔꯣ, ꯉꯁꯤꯒꯤꯗꯤ ꯆꯠꯅꯔꯣ, ꯅꯨꯃꯤꯗꯥꯡ ꯇꯥꯔꯤ꯫ ꯀꯥꯏꯅꯔꯁꯤꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ." "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯉꯁꯤꯒꯤ ꯀ꯭ꯋꯥ ꯌꯣꯟꯕꯤꯁꯦ ꯍꯌꯦꯡ ꯃꯈꯥ ꯑꯃꯨꯛ ꯁꯥꯟꯅꯗꯣꯏꯅꯤꯀꯣ꯫ ꯉꯁꯤꯗꯤ ꯀ꯭ꯋꯥ ꯌꯣꯟꯕ ꯄꯦꯜꯍꯧꯗꯦꯕ꯫ ꯀ꯭ꯋꯥ ꯃꯅꯥꯒꯗꯣ ꯍꯌꯦꯡꯗꯤ ꯈꯔ ꯌꯥꯝꯅ ꯍꯦꯛꯑꯒ ꯁꯥꯟꯅꯁꯤꯀꯣ." "ꯍꯣꯏ ꯍꯣꯏ, ꯁꯥꯟꯅꯁꯤ ꯁꯥꯟꯅꯁꯤ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯉꯥꯡꯁꯥ ꯈꯔ ꯉꯟꯅ ꯉꯟꯅ ꯂꯥꯛꯅꯧ꯫ ꯅꯈꯣꯏꯗꯤ ꯑꯩꯅ ꯀꯧꯗ꯭ꯔꯤꯈꯩ ꯂꯥꯛꯇꯕ ꯇꯧꯅꯨꯀꯣ." "ꯏꯆꯦ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯉꯟꯅ ꯂꯥꯛꯅꯤꯡꯉꯦꯕ, ꯑꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯁꯥꯟꯅꯕ ꯆꯠꯀꯦ ꯌꯥꯗꯗꯨꯅ ꯇꯧꯔꯤꯅꯤ." "ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯍꯛꯆꯥꯡ ꯁꯥꯖꯦꯟꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯏꯁꯥ ꯐꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯈꯣꯏꯇꯅꯦ ꯉꯟꯅ ꯂꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯛꯑꯣ, ꯂꯣꯟꯅ ꯂꯣꯟꯅ, ꯈꯪꯉꯕ?" "ꯑꯗꯣ ꯏꯆꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯍꯦꯛꯇ ꯆꯦꯜꯂꯛꯑꯗꯕꯅꯤ." "ꯍꯩ, ꯌꯥꯔꯦ ꯅꯈꯣꯏꯁꯨ꯫ ꯅꯃꯥ ꯅꯄꯥꯅ ꯌꯥꯗ꯭ꯔꯗꯤ ꯂꯥꯛꯀꯅꯨ꯫ ꯅꯈꯣꯏꯁꯨꯅꯦ ꯅꯔꯦꯡ ꯅꯄꯥꯒ ꯁꯥꯟꯅꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯂꯩꯁꯥꯕꯤ ꯑꯁꯤꯒ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯂꯥꯛꯇꯅ ꯍꯌꯦꯡꯈꯩꯗꯤ ꯂꯥꯛꯀꯅꯨꯀꯣ." "ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤ ꯐꯩꯖꯜꯂꯛꯏꯅꯣ? ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗ ꯏꯃꯥ ꯍꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯩꯁꯥꯕꯤ ꯐꯥꯍꯟꯅꯤꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯉꯟꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯌꯨꯝ ꯉꯟꯅ ꯄꯥꯟꯈꯤꯕꯗꯨꯅꯦꯕ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕꯁꯦ." "ꯍꯩ, ꯅꯪꯕꯨ ꯌꯨꯝ ꯌꯥꯝ ꯉꯟꯅ ꯄꯥꯜꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅꯦ꯫ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯗꯣ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ꯫ ꯃꯗꯨꯒꯤ ꯁꯔꯨꯛ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯅ ꯂꯥꯡꯗꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯗꯅꯦ ꯀꯔꯤꯃꯠꯇ ꯍꯥꯏꯒꯗꯕ ꯅꯠꯇꯦ." "ꯏꯃꯥ, ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯕꯗꯣ ꯑꯩ ꯍꯩꯅꯗꯦ꯫ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯕꯗ ꯃꯋꯥꯁꯤꯡꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯂꯤꯔꯤꯕ꯫ ꯅꯨꯄꯥ ꯀꯣꯏꯅꯕꯗ ꯑꯍꯦꯟꯕ ꯇꯥꯟꯅꯗꯨꯅꯇ ꯂꯩ꯫ ꯑꯃꯅ ꯑꯃ ꯁꯤꯊꯅꯔꯒ ꯉꯥꯡꯅꯕꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯈꯜ ꯏꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ." "ꯍꯩ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯗꯤ ꯅꯨꯄꯥ ꯀꯣꯏꯅꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯗꯒꯤ ꯇꯧꯔꯛꯂꯕꯅꯤ꯫ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦ꯫ ꯅꯪꯒꯤ ꯍꯥꯏꯕꯨꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕ, ꯃꯁꯤꯗꯅꯤ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯀꯦꯃꯧꯗꯨꯅ ꯂꯩꯅꯕꯗꯣ ꯎꯔꯒ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥꯕ?" "ꯏꯃꯥ, ꯑꯩꯕꯨ ꯆꯃꯣꯠꯅꯔꯒ ꯂꯩꯕ꯭ꯔꯣ? ꯑꯩꯁꯨ ꯏꯁꯥ ꯏꯔꯨ ꯅꯥꯟꯅ ꯂꯩꯖꯔꯤ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒ ꯈꯔ ꯁꯥꯟꯅꯃꯤꯟꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯅ ꯀꯦꯃꯧꯏ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯅꯥꯟꯅ ꯁꯦꯠꯆꯕꯒꯤ ꯋꯥꯅꯤ꯫ ꯅꯣꯡꯃꯇ ꯏꯔꯨꯖꯅꯤꯡꯗꯕꯤꯁꯤꯡ ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯝꯅ ꯅꯥꯜꯂꯦꯅ ꯈꯜꯂꯤ." "ꯑꯁ, ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯡꯅꯖꯕꯒ ꯉꯝꯄꯣꯠ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯅꯆꯦꯅꯅꯦ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤꯗ ꯈꯔ ꯌꯥꯎꯁꯤꯜꯂꯨ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩꯒꯁꯦ ꯊꯥꯡꯇꯣꯛꯎꯔꯣ ꯂꯥꯛꯑꯣ ꯈꯔ." "ꯍꯣꯏꯗ ꯍꯣꯏꯗ, ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗ ꯑꯩꯅ ꯇꯧꯗꯕ ꯀꯔꯤ ꯌꯥꯎꯈ꯭ꯔꯒꯦ? ꯅꯈꯣꯏꯅꯗꯤ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯅ꯫ ꯅꯈꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯁꯤꯗ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯂꯩꯔꯤ꯫ ꯌꯦꯡꯉꯨ, ꯉꯁꯤꯗꯒꯤ ꯑꯩꯅꯅꯦ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯁꯤꯟꯕꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤ꯫ "ꯏꯁ, ꯃꯇꯧꯒꯗꯤ ꯀꯌꯥꯗ ꯃꯥꯜꯍꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ꯫
ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯀꯣ ꯏꯕꯦꯝꯃ ꯅꯧꯄꯥꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯅꯤꯅ ꯆꯠꯈꯤꯕꯅꯤ ꯃꯥꯒꯤ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯍꯥꯏꯕꯗꯨꯅꯅꯦ ꯁꯟꯙ꯭ꯌꯥ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯅꯧꯄꯥ ꯑꯁꯤꯒ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯒ ꯉꯥꯡꯅꯕꯗꯅꯦ ꯏꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯐꯔꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦꯀꯣ ꯅꯄꯥꯁꯨꯅꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯅꯤ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯦꯝꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯄꯥꯈꯠꯅꯔꯝꯃꯤ ꯃꯦꯝꯊꯣꯏ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯅꯈꯣꯏꯗꯒ ꯀꯗꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯃꯃꯥꯟꯅꯕ ꯈꯔꯅ ꯍꯧꯕ ꯂꯥꯛꯄꯗꯒꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯒꯦꯅ ꯆꯠꯈꯤꯕꯅꯤ ꯀꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯅꯣꯅꯦ ꯍꯧꯕ ꯂꯥꯛꯑꯝꯃꯤꯕꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯅꯦ ꯑꯉꯧ ꯄꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯍꯣꯏꯗꯨꯅꯤ ꯃꯗꯨꯒꯤ ꯑꯉꯧ ꯄꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯊꯣꯡ ꯆꯥꯗꯦ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯨꯜꯍꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯃꯁꯤꯗꯅꯤ ꯃꯃꯥ ꯅꯣꯏꯅ ꯅꯆꯥ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯁꯦ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯥ 2-3 ꯁꯨꯕꯅꯤꯅ ꯐꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯈꯛꯇꯪ ꯌꯥꯎꯕꯁꯤꯗ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯨꯅ ꯃꯥꯡꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯕ ꯅꯈꯣꯏ ꯚꯥꯞ ꯇꯥꯃꯟꯗꯦꯀꯣ ꯑꯩꯈꯣꯏꯁꯨꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯅꯕ ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯗꯅꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯅ ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯔꯒ ꯑꯩꯁꯨ ꯆꯥꯒꯗꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯄꯨꯟꯕꯅꯤ ꯑꯩ ꯑꯉꯥꯡ ꯅꯠꯇꯦ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯃꯥꯁꯨ ꯈꯪꯉꯤꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏꯅꯦ ꯑꯗꯨꯝꯅꯕꯨ ꯈꯜꯂꯕꯗꯤ ꯐꯩ ꯑꯗꯨꯕꯨ ꯁꯨꯝ ꯂꯣꯏꯅꯔꯛꯂꯕꯗꯤ ꯐꯠꯇꯕ ꯊꯕꯛꯁꯨꯅꯦ ꯁꯨꯝ ꯇꯧꯅꯤꯡꯉꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯕꯥꯕꯥ ꯇꯨ ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯑꯦ ꯂꯟꯆꯦꯟꯕ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯑꯣ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯥꯏꯅ ꯉꯟꯅꯗꯤ ꯍꯟꯖꯔꯛꯅꯅꯕ ꯍꯣꯠꯅꯕꯅꯦꯕ ꯑꯗꯨꯗ ꯊꯦꯡꯈ꯭ꯔꯦꯅꯦ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒꯦ ꯂꯟꯆꯦꯟꯕ ꯀꯤꯕꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯀꯣꯛ ꯑꯗꯨ ꯃꯈꯥꯗ ꯂꯨꯛꯊꯔꯒ ꯏꯃꯨꯡ ꯇꯝꯅ ꯒꯣꯔꯣꯡ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯒꯦ ꯇꯧꯏꯗꯨꯕꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯅꯪꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅꯒ ꯂꯥꯟꯖꯗꯕꯒ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯒꯦꯒ ꯇꯧꯔꯗꯅ ꯑꯁ ꯆꯦꯌꯥꯏ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯏꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯉꯜꯂꯦꯕ ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯡꯉꯕꯣ ꯌꯨꯝꯊꯪꯅꯕ ꯃꯤꯗꯤ ꯇꯨꯝꯅꯔꯝꯃꯅꯤ ꯅꯪꯁꯤꯕꯨ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯪꯗꯕ ꯀꯩꯊꯦꯜꯒꯤ ꯁꯃꯨꯛꯀ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯍꯥ ꯑꯁ ꯆꯦꯌꯥꯏ ꯑꯩꯁꯨ ꯊꯕꯛꯅꯤ ꯆꯠꯂꯨꯔꯤꯕꯁꯦ ꯉꯟꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯊꯦꯡꯅ ꯍꯟꯖꯤꯟꯅꯤꯡꯄꯣꯠꯇꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯁꯥꯅ ꯉꯟꯅ ꯍꯟꯖꯤꯜꯂꯛꯀꯦ ꯍꯥꯏꯅꯕꯨ ꯈꯜꯂꯕꯗꯤ ꯀꯔꯤꯒꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣꯕ ꯅꯪꯒꯤ ꯊꯕꯛꯇꯅ ꯅꯃꯥꯟꯅꯕ ꯑꯃꯠꯇ ꯍꯧꯔꯨꯕꯗ ꯍꯔꯥꯎ ꯂꯥꯛꯈ꯭ꯔꯕ꯭ꯔꯣ ꯃꯤꯅꯕꯨ ꯍꯧꯔꯛꯂꯕꯗꯤ ꯅꯪꯗꯤ ꯍꯨꯏꯅꯤꯅ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅꯈꯤꯅꯤꯅꯦ ꯃꯆꯦ ꯌꯥꯏꯒ ꯂꯟꯆꯦꯟꯕꯒ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯝꯃꯤ ꯍꯥꯏ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯉꯥꯡꯅꯕꯗꯣ ꯂꯦꯞꯄꯣ ꯂꯟꯆꯦꯟꯕ ꯏꯄꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪꯁꯦ ꯅꯍꯥ ꯃꯈꯩꯗꯤ ꯏꯄꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯈꯔ ꯎꯏ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪ ꯅꯊꯟꯇꯅꯤ ꯅꯃꯥ ꯅꯄꯥ ꯑꯃꯗꯤ ꯅꯆꯦ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯅꯪ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯄꯨꯜꯂꯤꯕ ꯑꯉꯧ ꯄꯥꯝꯕꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯅ ꯁꯛꯅꯕ ꯉꯝꯗ꯭ꯔꯕ ꯂꯝ ꯍꯦꯟꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯄꯨꯜꯂꯒ ꯅꯪꯅ ꯐꯠꯇꯕ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯄꯨꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠꯇꯣ ꯂꯧꯅꯔꯛꯀꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯨꯔꯕꯅꯤꯅ ꯐꯠꯇꯦ ꯈꯪꯕꯗꯨꯗꯤ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯂꯥꯞꯇꯤꯟ ꯇꯤꯟꯅꯒꯗꯕꯅꯤ ꯃꯈꯣꯏꯅ ꯍꯧꯕ ꯂꯥꯛꯂꯕꯁꯨ ꯑꯩ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒ ꯄꯨꯜꯂꯔꯣꯏ ꯌꯥꯔꯦ ꯏꯃꯨꯡ ꯆꯪ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯕꯥꯕꯥ ꯈꯔ ꯐꯨ ꯌꯥꯗ꯭ꯔꯕ ꯕꯥꯕꯥꯅ ꯉꯥꯡꯕꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯀꯤꯗꯣꯏꯅꯣ ꯐꯨꯔꯒꯗ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯕꯦꯝꯃ ꯍꯥꯟꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯍꯥꯟꯕꯗ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯒꯗꯕꯅꯤ ꯀꯣꯟꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯛꯇ꯭ꯔꯕ ꯀꯥꯟꯅꯗꯨꯗ ꯈꯨꯠ ꯌꯥꯎꯒꯗꯕꯅꯤꯀꯣ ꯌꯥꯔꯦ ꯅꯈꯣꯏꯁꯨ ꯆꯪꯅꯔꯣ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯑꯩꯁꯦ ꯉꯟꯅ ꯐꯥꯝꯗ ꯆꯠꯀꯗꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕ ꯑꯌꯨꯛ ꯉꯟꯅ ꯉꯥꯒꯣꯝꯗ ꯆꯠꯈꯤꯔꯝꯃꯤ
ꯃꯦꯝꯊꯣꯏ ꯀꯩꯊꯦꯜꯗ ꯌꯣꯟꯅꯅꯕ ꯉꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯦ, ꯉꯥ ꯌꯥꯏꯔꯤꯔꯣ?" "ꯍꯣꯏ ꯍꯣꯏ, ꯀꯩꯊꯦꯜꯗ ꯌꯣꯟꯅꯅꯕꯅꯦ ꯉꯥ ꯈꯔ ꯌꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ?" "ꯏꯆꯦ, ꯑꯩꯁꯦ ꯏꯆꯦꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯑꯌꯤꯡꯕꯤꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ?" "ꯑꯣ, ꯑꯌꯤꯡꯕꯤꯗꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯊꯣꯛꯈꯤꯕꯅꯦ꯫ ꯑꯗꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯒꯦꯅ ꯂꯥꯛꯏꯗꯨꯕꯣ?" "ꯏꯆꯦ, ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯈꯔꯅ ꯑꯌꯤꯡꯕꯤꯕꯨꯅꯦ ꯇꯣꯏꯅ ꯊꯤꯕ ꯂꯥꯛꯏ." "ꯀꯔꯤ? ꯄꯥꯈꯪ ꯈꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯕ? ꯃꯈꯣꯏꯗꯤ ꯀꯔꯤꯒꯤ ꯊꯤꯔꯤꯕꯖꯥꯠꯅꯣ?" "ꯈꯪꯗꯦ ꯏꯆꯦ, ꯑꯩꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯏꯅꯥꯎꯅꯨꯄꯤ ꯍꯪꯂꯛꯄ, ꯑꯗꯨꯗ ꯈꯪꯗꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯕꯗꯨꯗꯅꯦ ꯑꯩꯁꯨꯅꯦ ꯆꯤꯡꯅꯔꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤꯒꯤ ꯑꯌꯤꯡꯕꯤꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯕꯨ ꯍꯪꯍꯧꯗ꯭ꯔꯕꯣ?" "ꯏꯆꯦ, ꯑꯩꯁꯨ ꯑꯄꯪꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗ. ꯃꯈꯣꯏꯅ ꯑꯌꯤꯡꯕꯤ ꯍꯪꯕ ꯂꯥꯛꯄꯗꯨꯗꯅꯦ ꯑꯩꯅ ꯑꯌꯤꯡꯕꯤ ꯀꯧꯕꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯂꯩꯇꯦ. ꯑꯗꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯨꯕꯗ ꯊꯧꯕꯥꯜꯗꯒꯤꯅꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯌꯤꯡꯕꯤ ꯊꯤꯔꯛꯂꯤꯕꯅꯣꯅ ꯍꯪꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯣ ꯈꯨꯝꯕ ꯏꯀꯥꯏꯇꯛ ꯇꯧꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯈꯣꯏꯒꯤꯗꯣ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤ ꯄꯥꯝꯕꯒꯤ ꯃꯌꯨꯝ ꯊꯤꯔꯛꯄ ꯃꯥꯜꯂꯤ." "ꯑꯣ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯌꯥꯎꯁꯪꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯀꯣꯏꯒꯦ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯍꯥꯏꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯕꯗ ꯃꯤꯑꯣꯏ ꯃꯤꯇꯧꯗꯨꯕꯨ ꯀꯝꯗꯧꯒꯦ?" "ꯏꯆꯦ, ꯌꯦꯡꯕꯗ ꯀꯌా ꯖꯨꯒꯣꯠ ꯆꯥꯗꯦꯗ. ꯍꯥꯏꯗꯤ ꯅꯦꯝꯇ꯭ꯔꯤꯛ ꯍꯦꯛ ꯅꯦꯝꯃꯗꯅ ꯃꯁꯥ ꯃꯎꯒꯗꯣ ꯄꯥꯇ꯭ꯔꯤꯛ ꯄꯥꯏ. ꯌꯦꯡꯕꯗ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡꯕꯨ ꯃꯥꯜꯂꯤꯗ." "ꯍꯥ? ꯅꯤꯁꯥ ꯆꯥꯕ ꯃꯥꯜꯂꯦꯕ? ꯅꯪꯅ ꯃꯥꯜꯂꯦ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ." "ꯏꯆꯦ, ꯃꯤꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯅꯤ. ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ ꯃꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯌꯦꯡꯕꯗ ꯈꯪꯕꯅꯤ. ꯁꯦꯠꯊꯣꯛ ꯆꯥꯊꯣꯔꯛꯂꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥꯗꯒꯤ ꯍꯧꯔꯒ. ꯑꯗꯣ ꯏꯆꯦ, ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤ ꯊꯤꯕ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯨꯗꯅꯦ ꯊꯨꯡꯅꯍꯟꯈꯤꯕꯗꯤ ꯄꯥꯝꯗꯦꯀꯣ. ꯑꯩꯈꯣই ꯑꯌꯤꯡꯕꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯒ ꯂꯋꯥꯏ ꯊꯋꯥꯏꯗꯒꯤ ꯀꯥꯔꯛꯄ ꯀꯥꯡꯆꯦꯠ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯒ ꯂꯩꯍꯟꯈ꯭ꯔꯕꯗꯤ ꯃꯥꯡꯖꯔꯦ." "ꯀꯗꯥꯏꯗꯒꯤ? ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯒ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕ ꯌꯥꯄꯣꯠꯇꯦ. ꯐꯤꯖꯦꯠ ꯆꯛꯆꯥ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯗꯨꯒꯤ ꯏꯃꯨꯡꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯔꯝꯒꯅꯤ? ꯑꯗꯨꯗꯤꯅꯦ, ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅꯦ ꯑꯌꯤꯡꯕꯤꯗ ꯁꯤꯟꯅꯍꯧꯗꯕ ꯌꯥꯗꯦ. ꯏꯆꯦ, ꯑꯌꯤꯡꯕꯤꯗ ꯐꯖꯅ ꯍꯥꯟꯅ ꯁꯤꯟꯅꯍꯧꯕꯅ ꯐꯒꯅꯤ. ꯑꯗꯨꯒ ꯑꯌꯤꯡꯕꯤꯗꯣ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯊꯟꯇ ꯊꯥꯗꯣꯛꯀꯅꯨ. ꯍꯥꯏꯗꯤ ꯑꯌꯤꯡꯕꯤꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤꯗꯣ. ꯌꯥꯗ꯭ꯔꯕꯁꯨ ꯐꯥꯔꯒ ꯆꯦꯟꯈꯤꯅꯕ ꯇꯧꯔꯛꯄꯁꯨ ꯌꯥꯏ. ꯑꯗꯨꯅ ꯏꯆꯦ, ꯑꯌꯤꯡꯕꯤꯗꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯍꯟꯒꯅꯨ." "ꯑꯗꯨꯗꯤ ꯏꯆꯦ, ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯌꯨꯝꯒꯤ ꯊꯕꯛꯀ ꯂꯣꯏꯅ ꯀꯥꯎꯔꯦ. ꯑꯩ ꯆꯠꯂꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ." "ꯍꯣꯏ, ꯆꯠꯂꯣ. ꯅꯪꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯁꯦ ꯏꯆꯦꯒꯤꯗꯤ ꯌꯥꯝꯅ ꯐꯔꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎ ꯂꯩꯔꯒꯗꯤꯅꯦ ꯍꯥꯏꯕ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯏꯆꯦ, ꯍꯦꯛꯇ ꯆꯦꯜꯂꯛꯑꯒ ꯊꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯆꯦ." "ꯏꯃꯥ, ꯏꯟꯗꯣꯝꯆꯥ ꯂꯥꯛꯑꯝꯃꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣই ꯆꯦꯒꯤ ꯃꯤꯡꯒ ꯌꯥꯝꯅ ꯄꯟꯈꯤꯗꯥꯏꯅꯦ? ꯑꯗꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣ?" "ꯏꯕꯦꯝꯃ, ꯁꯛꯈꯪꯗꯕ ꯆꯃꯣꯠꯅꯕ ꯅꯨꯄꯥ ꯑꯃꯅ ꯅꯆꯦꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯔꯝꯃꯤꯕꯅꯤ." "ꯀꯔꯤ? ꯆꯃꯣꯠꯅꯕ, ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯏꯆꯦꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯊꯤꯔꯛꯏꯕ?" "ꯑꯣ, ꯅꯆꯦꯗꯣ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯊꯤꯔꯛꯂꯤꯕꯅꯤꯗꯅ." "ꯏꯃꯥ, ꯏꯆꯦ ꯀꯥꯏꯗ ꯆꯠꯈꯤꯒꯦ?" "ꯍꯥ? ꯏꯆꯦ ꯀꯥꯏ ꯆꯠꯈꯤꯅꯣꯕ? ꯑꯋꯥꯡꯒꯤ ꯅꯆꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ." "ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯦꯒ ꯑꯃꯨꯛ ꯍꯪꯀꯠꯂꯛꯏꯁꯤꯕꯣ?" "ꯏꯃꯥꯕꯨ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯆꯃꯣꯠꯅꯕ ꯈꯔꯅ ꯏꯆꯦ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯈꯣꯏꯅ ꯏꯆꯦꯗꯣ ꯊꯦꯡꯅꯔꯒ ꯐꯥꯔꯒ ꯄꯨꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ?" "ꯏꯃꯥ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ. ꯏꯆꯦꯗꯣ ꯑꯝꯇ ꯑꯩ ꯆꯠꯂꯒ ꯌꯦꯡꯉꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯑꯌꯤꯡꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯆꯦ ꯍꯜꯂꯛꯑꯦ ꯏꯃꯥ." "ꯏꯆꯦ, ꯅꯪ ꯅꯨꯄꯥ ꯈꯔꯅ ꯐꯥꯒꯦ ꯀꯥꯏꯅ ꯇꯧꯔꯛꯇ꯭ꯔꯣ?" "ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ?" "ꯀꯩꯅꯣ? ꯅꯨꯄꯥ ꯈꯔꯅ ꯏꯆꯦꯕꯨ ꯐꯥꯅꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯑꯒ ꯀꯣꯏꯊꯤ ꯊꯤ ꯍꯥꯏꯌꯦ." "ꯂꯂꯩꯃ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯀꯩ ꯃꯔꯝꯒꯤ ꯑꯩꯕꯨ ꯃꯤ ꯈꯔꯅ ꯐꯥꯒꯦꯅ ꯂꯥꯛꯇꯣꯔꯤꯕꯅꯣ?" "ꯏꯕꯦꯝꯃ, ꯅꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦꯀꯣ. ꯅꯟꯗꯣꯝꯆꯥ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ. ꯍꯟꯗꯛ ꯃꯔꯛ ꯆꯃꯣꯠꯅꯕ ꯅꯨꯄꯥ パꯈꯪ ꯈꯔꯅ ꯅꯪꯒꯤ ꯌꯨꯝ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯗꯅ꯫ ꯅꯪꯕꯨ ꯊꯧꯕꯥꯜꯗꯒꯤ ꯅꯨꯄꯥꯒ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨꯅꯦ." "ꯑꯁ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯏꯃꯥ? ꯑꯩ ꯈꯪꯅꯕ ꯑꯝꯇ ꯂꯩꯇꯦꯀꯣ." "ꯈꯪꯅꯗ꯭ꯔꯕꯗꯤ
ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯃꯤꯡ ꯈꯪꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯩꯒ ꯂꯣꯏꯅ ꯈꯪꯅꯕ ꯑꯣꯏꯒꯗ꯭ꯔꯥ? ꯑꯩꯕꯨ ꯈꯪꯕ ꯃꯤꯅ ꯁꯣꯏꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ. ꯏꯆꯦ, ꯅꯪꯕꯨ ꯉꯔꯥꯡꯂ ꯀꯩꯅꯣ ꯍꯩꯀ꯭ꯔꯨ ꯃꯔꯨ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯎꯅꯈꯤꯒꯨꯝ ꯇꯧꯏꯗ. ꯀꯥꯏꯗ ꯎꯅꯔꯤꯕ? ꯑꯉꯥꯡꯅ ꯌꯥꯝꯅ ꯈꯪ ꯍꯩꯔꯛꯑꯅꯨ. ꯑꯩ ꯎꯅꯈꯤꯗꯦꯀꯣ. ꯏꯆꯦ, ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗ ꯆꯥꯎ ꯍꯦꯟꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥꯗꯣ ꯅꯪꯒ ꯈꯪꯅꯕꯗꯣ ꯑꯣꯏꯔꯝꯒꯅꯤ. ꯇꯥꯅꯤꯡꯗꯦꯀꯣ. ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯅꯅꯕ ꯊꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ. ꯆꯩ ꯆꯥꯅꯤ ꯅꯪ. ꯀꯔꯤ? ꯅꯆꯦꯒ ꯉꯔꯥꯡ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯑꯅꯦꯝꯕ ꯑꯃꯒ ꯎꯅꯈꯤ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯏꯃꯤꯠ ꯂꯩꯃ ꯅꯪꯕꯣ? ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ. ꯏꯆꯦꯅꯒ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯃꯈꯨꯠꯀ ꯊꯤꯟꯗꯨꯅ ꯌꯨꯝ ꯃꯁꯛꯀꯥꯁꯦ ꯐꯖꯅ ꯇꯥꯛꯈ꯭ꯔꯕꯅꯤ. ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ. ꯑꯩꯒ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯥꯒ ꯎꯅꯈꯤꯕ ꯌꯥꯎꯒꯦꯕ? ꯏꯃꯥ, ꯃꯥꯅ ꯍꯥꯏꯁꯦ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ. ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯈꯪꯅꯖꯗꯦꯀꯣ. ꯑꯌꯤꯡꯕꯤ, ꯅꯪ ꯏꯃꯥꯗ ꯋꯥꯂꯣꯠꯀꯦ ꯈꯪꯒꯅꯨ. ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯥꯅꯤ. ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯅꯃꯥ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯥꯛꯀꯗꯕꯅꯤ. ꯃꯗꯨꯗ ꯅꯃꯥ ꯑꯩꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯐꯩ ꯐꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥꯕ? ꯑꯁ, ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯍꯧꯅꯕꯤ ꯀꯤꯠꯅꯝ ꯅꯝꯕꯤꯗꯣ ꯇꯧꯔꯛꯏꯅꯤ ꯏꯃꯥ. ꯑꯩ ꯈꯪꯅꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ. ꯃꯤꯒꯤ ꯅꯨꯄꯥ ꯀꯣꯏꯅꯕꯕꯨ ꯅꯣꯏꯗ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦ. ꯃꯤꯒꯤ ꯃꯃꯥꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ. ꯑꯩꯁꯨ ꯏꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ. ꯃꯗꯨꯗ ꯅꯣꯏꯅ ꯀꯣꯏꯊꯤ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯗꯦ. ꯄꯥꯎ ꯇꯝꯕ ꯍꯩꯕꯤ ꯅꯪꯁꯨ ꯅꯆꯤꯟ ꯀꯥꯏꯖꯅꯤ. ꯇꯨ ꯏꯃꯥ, ꯎꯍꯧꯔꯦꯗꯅ ꯅꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯇꯧꯗꯣ. ꯀꯣꯏꯅꯗꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨꯅꯗꯤ ꯏꯃꯥ, ꯅꯨꯄꯥ ꯑꯅꯦꯝꯕꯗꯨꯒ ꯁꯣꯏꯗꯅ ꯈꯪꯅꯔꯝꯃꯅꯤꯀꯣ. ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯅꯖꯕꯗꯨ ꯃꯃꯥ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏ. ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯤ ꯃꯁꯤꯕꯣ. ꯄꯪꯂꯤꯕꯔꯥ ꯁꯤꯡꯂꯤꯕꯔꯥ ꯍꯥꯏꯅ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗꯦ. ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯗꯤ ꯅꯦꯝꯒꯦꯔꯥ ꯃꯁꯛ ꯊꯤꯒꯦꯔꯥ ꯌꯥꯔꯦꯅꯤ. ꯑꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯌꯥꯏ. ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯦ. ꯍꯌꯦꯡ ꯀꯣꯟꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕꯗꯤ ꯃꯃꯥ ꯑꯩꯅꯤ ꯃꯊꯥ ꯁꯥꯒꯗꯧꯔꯤꯕꯁꯦ. ꯑꯗꯨꯅꯅꯦ ꯂꯂꯩꯃ, ꯅꯪ ꯅꯆꯦ ꯁꯤꯁꯦꯅꯣ. ꯃꯥꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯂꯨꯝꯗꯨꯅ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯣꯔꯛꯑꯣ. ꯑꯗꯨꯒꯅꯦ ꯏꯃꯥꯗ ꯇꯝꯃꯛꯑꯣ. ꯍꯣꯏ ꯏꯃꯥ, ꯑꯩ ꯉꯁꯤꯗꯒꯤ ꯊꯤꯖꯤꯟꯕ ꯍꯧꯔꯒꯦ. ꯑꯗꯣ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯅꯦꯝꯕ ꯅꯨꯄꯥ ꯑꯗꯨꯗꯒ ꯏꯆꯦꯒ ꯂꯩꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ. ꯀꯣꯡꯀ꯭ꯋꯥ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯕꯨ ꯏꯇꯩ ꯀꯧꯕ. ꯑꯁ, ꯑꯩꯈꯣꯏ ꯆꯦꯁꯤꯕꯨ ꯃꯃꯤꯠꯀ ꯌꯥꯗ꯭ꯔꯕ ꯈꯪꯗꯦꯗ. ꯅꯨꯄꯥꯃꯛꯀꯤ ꯁꯛꯇꯥꯅꯤ. ꯑꯗꯨꯕꯨ ꯀꯣꯏꯅꯔꯤꯕꯗꯨꯕꯨ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯎꯕꯕꯨꯗꯤ ꯎꯗꯔꯤ ꯅꯨꯄꯥꯗꯣ. ꯑꯗꯨꯕꯨ ꯅꯗꯣꯝꯆꯥꯅ ꯇꯝꯂꯝꯕꯗꯁꯨ ꯃꯐꯤ ꯃꯔꯣꯟꯒ ꯖꯨꯒꯣꯠ ꯆꯥꯗꯦ ꯍꯥꯏꯔꯝꯃꯤ. ꯅꯆꯦꯁꯨꯅꯦ, ꯄꯥꯝꯗꯅ ꯀꯣꯏꯅꯕꯗꯤ ꯑꯣꯏꯔꯝꯂꯣꯏ. ꯃꯇꯝ ꯂꯦꯟꯕꯒꯤ ꯀꯣꯏꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ. ꯏꯃꯥ, ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯃꯇꯝ ꯂꯦꯟꯕꯒꯤ ꯀꯣꯏꯅꯕ ꯃꯥꯟꯗꯦꯀꯣ. ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯆꯣꯞꯁꯤꯟꯕ ꯑꯃ ꯇꯧꯏ. ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯆꯦꯒꯤ ꯋꯥꯔꯤꯁꯦ. ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯦꯝꯊꯣꯏꯁꯨ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯈꯤꯕꯒꯤ ꯇꯥꯟꯖꯥꯅꯤ. ꯌꯨꯝꯗꯅ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ. ꯂꯂꯩꯃꯗꯤ ꯑꯉꯥꯡ ꯈꯔꯒ ꯌꯦꯅꯈꯥꯗ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯟꯆꯦꯟꯕꯅ ꯃꯆꯦꯌꯥꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ. ꯆꯦꯌꯥꯏ, ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯅꯨꯄꯥ ꯈꯔ ꯐꯝꯃꯒ ꯂꯩꯍꯧꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯍꯧꯋꯦꯕꯣ? ꯈꯪꯗꯦ. ꯑꯩꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ. ꯀꯅꯥꯅꯣꯅꯦ? ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯂꯩꯇꯦ, ꯏꯃꯥꯁꯨ ꯂꯩꯇꯦ. ꯀꯩ ꯃꯔꯝꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯆꯪꯉꯛꯑ ꯐꯝꯃꯤꯅꯣ? ꯈꯪꯗꯤꯌꯦ. ꯑꯩꯈꯣꯏ ꯏꯆꯦꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯟꯅꯍꯧꯕꯅꯤ. ꯍꯥ? ꯑꯩꯈꯣꯏ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯦ ꯍꯥꯏꯕ? ꯈꯪꯅꯤꯡꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯂꯥꯛꯑꯣ. ꯃꯆꯤꯟ ꯃꯧꯄꯥ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯆꯦꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯅꯥꯎꯕꯤ, ꯁꯦ ꯑꯋꯥꯡꯒꯤ ꯏꯅꯦ ꯊꯔꯣꯗꯒꯤ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒ ꯈꯔ ꯂꯩꯔꯛꯑꯣ. ꯑꯗꯨꯒ ꯂꯟꯆꯦꯟꯕ, ꯅꯪꯅꯅꯦ ꯄꯥꯟ ꯗꯨꯀꯥꯟꯗꯒꯤ ꯆꯤꯅꯤꯒ ꯆꯥ ꯃꯅꯥꯒ ꯂꯩꯔꯛꯑꯣ. ꯆꯠꯂꯣ, ꯊꯨꯔꯕꯅꯤ. ꯏꯆꯦꯕꯨ ꯑꯥꯗꯒꯤ ꯆꯥꯎ ꯍꯦꯟꯗꯕ ꯅꯨꯄꯥꯁꯦ ꯈꯪꯅꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯌꯨꯝꯗꯒ ꯆꯪꯍꯜꯂꯛꯇꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯝꯃꯤꯅꯤꯅꯦ. ꯍꯥꯏꯗꯤ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯈꯣꯡꯅꯦꯝꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗ꯭ꯔꯕ ꯋꯥꯅꯤ ꯏꯆꯦ. ꯍꯣꯏ ꯏꯆꯦ, ꯑꯋꯣꯏꯕꯃꯛꯀꯤ ꯑꯁꯤꯕꯨ ꯅꯨꯄꯥꯅꯤꯅ ꯍꯩꯅꯗꯦ ꯌꯦꯡꯕꯗ. ꯃꯤꯅ ꯑꯃꯨꯔꯛ
ꯃꯀꯂꯥꯞꯇ ꯀꯥꯎꯕꯗ ꯇꯦꯛꯀꯗꯕ ꯃꯥꯜꯂꯦ ꯁꯤꯗꯒ ꯏꯕꯥꯏꯒ ꯀꯧꯕ ꯉꯝꯖꯔꯣꯏꯀꯣ ꯏꯆꯦ ꯅꯪꯅ ꯇꯧꯏꯁꯦ ꯑꯩꯈꯣꯏ ꯕꯥꯕꯅ ꯈꯪꯈ꯭ꯔꯗꯤ ꯈꯨꯠꯆꯩ ꯊꯤꯅ ꯆꯩꯕꯤꯔꯣꯏꯀꯣ ꯏꯆꯦ ꯅꯪ ꯌꯥꯔꯦ ꯅꯣꯏꯅꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤꯉꯣꯟꯗ ꯉꯥꯡꯉꯤꯗꯣ ꯅꯈꯣꯏꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯊꯨꯅ ꯂꯩꯔꯨ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯍꯦꯛ ꯈꯪꯍꯜꯂꯕ ꯅꯣꯏꯅꯤꯅꯦ ꯆꯩ ꯆꯥꯔꯦ ꯈꯪꯉꯨ ꯆꯠꯂꯣ ꯂꯩꯅꯔꯨꯔꯣ ꯑꯗꯨꯒ ꯊꯨꯅ ꯂꯥꯛꯑꯣ ꯑꯌꯤꯡꯕꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯥꯔꯔꯣꯏꯒꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯄꯥꯈꯣꯟ ꯁꯤꯕꯤꯔꯨꯔꯅꯨ ꯋꯥꯅꯅꯕꯅꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯀꯩꯝꯇ ꯆꯥꯗꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨ ꯆꯥ ꯕꯣꯔꯥꯗꯪ ꯑꯣꯏꯔꯕꯁꯨ ꯆꯥꯈꯣ ꯂꯂꯩꯃꯅ ꯇꯟꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯇꯩ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯝ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯤ ꯆꯥꯈꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯩꯖꯔꯨꯈꯤꯒꯦ ꯍꯥꯎꯅ ꯆꯥꯕꯤꯈꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯦꯌꯥꯏꯒ ꯂꯟꯆꯦꯟꯕꯒ ꯃꯆꯦꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯃꯆꯤꯟ ꯃꯧꯄꯥ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯦꯌꯥꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯆꯧꯕꯤꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯐꯖꯅ ꯃꯩꯊꯥꯕꯤ ꯑꯣꯏꯔꯝꯃꯤ ꯌꯨꯝꯗꯒ ꯄꯨꯁꯜꯂꯛꯑꯦ ꯋꯥꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯆꯦꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯆꯦꯆꯧꯕꯤꯁꯦ ꯃꯇꯧꯗ ꯃꯣꯟꯖꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯅꯤ ꯅꯪꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯆꯦꯌꯥꯏꯗꯒꯤ ꯆꯦꯆꯧꯕꯤꯅ ꯍꯦꯟꯅ ꯐꯩꯒꯅ ꯌꯥꯝ ꯍꯥꯏꯒꯤꯗꯥꯏꯅꯦ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯒꯤꯗꯥꯏꯅꯦ ꯈꯪꯉꯨ ꯃꯥꯅꯅꯦ ꯅꯪꯒꯁꯦ ꯅꯨꯡꯁꯤꯄꯣꯠ ꯅꯠꯇꯦ ꯅꯨꯡꯁꯤꯔꯒꯗꯕꯨ ꯅꯨꯄꯥ ꯀꯣꯏꯈꯤꯗ꯭ꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯦ ꯄꯥꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯅꯤ ꯁꯤꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏꯅꯦ ꯏꯆꯦ ꯌꯦꯡꯉꯨ ꯑꯩꯅ ꯂꯨꯄꯥ 10ꯗ ꯄꯤꯌꯨ ꯍꯥꯏꯕꯗꯅ ꯂꯩꯇꯦꯅ ꯍꯥꯏꯔꯤꯕ ꯄꯤꯗ꯭ꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯌꯨ ꯍꯥꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯃꯌꯥꯝꯅꯣ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏꯕꯁꯤꯅꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯈꯣꯡꯅꯦꯝꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯦ ꯁꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯁꯥꯎꯔꯨꯔꯅꯨ ꯃꯤꯒꯤ ꯂꯥꯛꯇꯅ ꯇꯧꯖꯔꯤꯕꯅꯤ ꯅꯪꯁꯨꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯒꯤ ꯅꯨꯄꯤꯒ ꯊꯤꯔꯛꯂꯕꯗꯤ ꯅꯆꯦ ꯑꯩꯈꯣꯏꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯏꯅ ꯈꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯆꯦꯌꯥꯏ ꯑꯩꯗꯤ ꯑꯗꯨꯝꯅꯒ ꯇꯧꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯅꯨꯄꯤꯅ ꯏꯟꯁꯤꯟꯕ ꯂꯧꯒꯗꯕ ꯑꯗꯥ ꯃꯣꯔꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦꯀꯣ ꯆꯦꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯀꯌꯥꯅꯤ ꯉꯁꯤ ꯅꯨꯄꯤꯅ ꯉꯝꯅꯔꯤꯕꯁꯤꯡꯁꯦ ꯑꯁ ꯆꯦꯌꯥꯏ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯪꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯑꯩꯗꯤ ꯑꯗꯨꯅꯕꯨ ꯏꯃꯨꯡ ꯀꯥꯏꯍꯟꯅꯤꯡꯗꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯈꯪꯅꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯉꯥꯎꯒꯗꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯑꯗꯣ ꯆꯦꯌꯥꯏ ꯅꯪꯁꯨ ꯈꯪꯅꯗꯦ ꯍꯥꯏꯔꯒ ꯆꯦꯆꯧꯕꯤ ꯁꯨꯃꯥꯏꯅꯒ ꯇꯧꯔꯝꯒꯅꯤꯀꯣ ꯇꯧꯗꯦꯍꯦ ꯅꯨꯄꯥꯒꯤ ꯋꯥꯒ ꯄꯜꯂꯛꯀꯅꯨ ꯍꯩꯅꯗꯦ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯣ ꯑꯗꯨꯗ ꯇꯥꯎꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ ꯂꯥꯛꯑꯣ ꯁꯠ ꯆꯠꯁꯦ ꯑꯩ ꯄꯣꯐꯝ ꯄꯥꯝꯕꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯆꯦꯌꯥꯏ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒꯁꯦ ꯂꯧꯔꯛꯈꯤꯒꯦ ꯅꯪ ꯄꯥꯟ ꯗꯨꯀꯥꯟꯗꯒꯤ ꯆꯤꯅꯤꯒ ꯆꯥ ꯃꯅꯥꯒ ꯂꯧꯔꯛꯑꯣ ꯑꯗꯨꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯩ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯃꯆꯤꯟ ꯃꯧꯄꯥ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯒ ꯂꯩꯔꯨꯔꯕꯅꯣ ꯉꯁꯥꯏꯗꯒꯤ ꯆꯠꯈꯤꯕ ꯊꯕꯛꯄꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯏꯁꯤꯗꯤ ꯁꯤꯗꯕꯨ ꯇꯞꯄꯦ ꯍꯥꯏꯔꯗꯤ ꯄꯥꯏꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯆꯥꯒꯁꯦ ꯈꯔ ꯊꯥꯡꯗꯣꯛꯄ ꯌꯥꯎ ꯂꯥꯎ ꯂꯩꯕꯁꯨ ꯑꯩꯈꯣꯏꯅ ꯆꯠꯄꯤꯔꯨꯔꯦ ꯊꯥꯡꯗꯣꯛꯄꯒꯤ ꯍꯥꯏꯔꯛꯑꯅꯨ ꯅꯨꯄꯥꯁꯤꯡꯗꯣ ꯀꯧꯔꯒ ꯊꯥꯡꯗꯣꯛꯍꯜꯂꯨ ꯃꯈꯣꯏꯅ ꯆꯥꯒꯗꯕꯕꯨ ꯑꯩꯅ ꯑꯃꯨꯛ ꯊꯥꯡꯗꯣꯛꯀꯗꯕ ꯅꯠꯇꯦ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯆꯩ ꯆꯥꯅꯤ ꯄꯥꯕ ꯏꯃꯥ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯂꯥꯛꯑꯣ ꯁꯠ ꯂꯂꯩꯃ ꯇꯟꯅ ꯃꯆꯦ ꯀꯤꯕꯗꯒꯤ ꯊꯥꯡꯗꯣꯛꯂꯝꯃꯤ ꯆꯥ ꯕꯣꯔꯥ ꯊꯥꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ ꯈꯪꯅꯤꯗꯅ ꯅꯪ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯈꯤꯁꯅꯣꯕ ꯂꯣꯏꯅ ꯇꯝꯒꯦ ꯅꯨꯄꯥꯅꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯒ ꯃꯥꯟꯗꯦ ꯆꯃꯣꯠ ꯍꯩꯃꯣꯠꯅꯕ ꯃꯣꯠꯄꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣꯅꯦ ꯃꯁꯛ ꯐꯤꯕꯝ ꯃꯨꯔꯇꯤ ꯈꯔ ꯐꯖꯗꯅ ꯄꯥꯝꯖꯕ ꯑꯣꯏꯔꯗꯤ ꯈꯔ ꯐꯕ ꯈꯔ ꯈꯟꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯈꯨꯅꯤꯡꯅ ꯁꯨꯕꯗ ꯁꯤꯒꯗꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯅ ꯉꯥꯎꯅꯤꯅ ꯉꯥꯎꯔꯤꯁꯦ ꯏꯆꯦꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯒ ꯁꯦꯝꯖꯤꯜꯂꯕ ꯖꯥꯠꯂꯥ ꯆꯦ ꯂꯩꯃ ꯊꯕꯛ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯑꯣꯏꯔꯗꯤ ꯁꯥꯟꯅꯍꯧꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯍꯧꯅꯔ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯌꯤꯡꯕꯤ ꯃꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯍꯧꯅꯕ ꯇꯧꯔꯝꯃꯤ ꯑꯌꯤꯡꯕꯤ ꯅꯣꯏꯗꯒ ꯑꯩꯈꯣꯏ ꯃꯥꯂꯦꯝꯕꯤ ꯂꯥꯛꯄ꯭ꯔꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯁꯥꯟꯅꯍꯧꯕꯅꯤ ꯑꯩꯅ ꯂꯩꯔꯝꯕꯅꯤ ꯈꯪꯉꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯦ ꯈꯪꯂꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯏꯃꯥ
ꯅꯨꯃꯤꯗꯥꯡꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯇꯥꯕꯗꯁꯨ ꯉꯥꯏꯔꯤ ꯑꯩꯁꯨ ꯂꯥꯛꯀꯦꯅ ꯇꯧꯔꯤꯅꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯈꯨꯝꯕ ꯍꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯪꯅꯦ ꯍꯌꯦꯡꯗꯒꯤ ꯁꯥꯟꯅꯕꯒ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯌꯨꯝꯗ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯜꯂꯒ ꯊꯝꯒꯗꯕꯅꯤ ꯂꯂꯩꯃ ꯅꯪꯁꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯉꯥꯡꯁꯤꯡꯁꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯁꯣꯝꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯄꯥꯟꯅꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯕꯨ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯐꯨꯗꯨꯅ ꯄꯨꯈꯤ ꯇꯥꯍꯧꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯤꯅ ꯍꯥꯏꯔꯝꯕꯗꯣ ꯏꯀꯥꯏꯔꯝꯒꯅꯤꯅꯦ ꯃꯁꯤꯗ ꯇꯥꯖꯒꯦ ꯍꯥꯏꯅ ꯅꯪꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ ꯑꯩꯗꯤ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯂꯂꯩꯃ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯪꯅꯕꯨꯗꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯏꯆꯝ ꯆꯝꯖꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯖꯔꯤꯕ ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯅꯪꯕు ꯐꯅ ꯑꯃꯇ ꯉꯥꯡꯅꯔꯣꯏ ꯑꯉꯥꯡ ꯃꯆꯥꯒ ꯄꯨꯜꯂꯕꯗꯤ ꯆꯣꯞꯄ ꯅꯪꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒ ꯄꯨꯟꯕ ꯇꯣꯛꯎ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯀꯩꯝꯇ ꯉꯥꯡꯒꯗꯕ ꯂꯩꯇꯦ ꯏꯆꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒ ꯄꯨꯟꯕ ꯃꯇꯝꯗ ꯑꯩꯅ ꯅꯣꯡꯃꯇ ꯑꯉꯥꯡꯁꯤꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯂꯩꯇꯦ ꯑꯁꯨꯛ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯑꯁꯤꯗ ꯃꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯂꯂꯩꯃ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤ ꯃꯤ ꯑꯌꯥꯝꯕꯒꯤ ꯃꯀꯣꯛꯇ ꯐꯅ ꯑꯃꯇ ꯈꯟꯅꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯠꯇꯅ ꯂꯣꯏꯅ ꯎꯏ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯑꯗꯨꯅ ꯑꯐꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯖꯕ ꯆꯝꯖꯔꯕ ꯃꯤ ꯀꯌꯥꯁꯨ ꯋꯥꯈꯜ ꯍꯣꯡꯍꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯅꯤ ꯅꯪꯅꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯍꯧꯗꯨꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯑꯉꯥꯡꯒ ꯁꯥꯟꯅꯕ ꯇꯣꯛꯎ ꯅꯃꯥꯟꯅꯕꯤꯒ ꯄꯨꯅꯤꯡꯗ꯭ꯔꯕꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯝꯅ ꯂꯩꯌꯨ ꯍꯣꯏ ꯏꯆꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯉꯥꯡ ꯑꯃꯠꯇꯒ ꯄꯨꯜꯂꯔꯣꯏꯒꯦ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯇꯧꯔꯝꯂꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂ ꯃꯥꯜꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯨꯡ ꯆꯪꯉꯣ ꯏꯃꯥ ꯍꯜꯂꯛꯑꯅꯤ ꯂꯥꯏꯗꯨ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯇꯧꯔꯣꯀꯣ ꯍꯣꯏ ꯏꯆꯦ ꯃꯆꯤꯜ ꯃꯅꯥꯎ ꯆꯪꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯃꯥ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯗꯣ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯕꯦꯝꯃ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯇꯧꯔꯦ ꯏꯃꯥ ꯏꯪꯈꯣꯜꯗꯒꯤ ꯌꯦꯟꯗꯦꯝ ꯈꯔ ꯍꯦꯛꯑꯒ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯉꯤ ꯑꯗꯨꯅ ꯐꯔꯕꯅꯤ ꯊꯥꯎ ꯉꯧꯕ ꯏꯟꯁꯥꯡꯒ ꯆꯥꯅꯤꯡꯗ꯭ꯔꯦ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯁꯤꯗ ꯏꯔꯣꯟꯕ ꯆꯝꯊꯣꯡꯅ ꯐꯔꯕꯅꯤ ꯑꯗꯣ ꯉꯥꯔꯧꯗꯤ ꯀꯔꯤ ꯇꯧꯔꯕ ꯈꯥꯃꯦꯟ ꯀꯥꯡꯍꯧ ꯈꯔ ꯉꯧꯔꯦ ꯑꯗꯨꯒ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯒ ꯇꯧꯔꯦ ꯆꯞ ꯆꯥꯔꯦꯗ ꯏꯄꯥꯅ ꯆꯥꯅꯤꯡꯕꯗꯣ ꯏꯆꯥꯁꯤꯡꯅ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯏꯕꯦꯝꯃ ꯉꯁꯥꯏꯕꯨ ꯑꯩꯈꯣꯏꯗ ꯃꯤꯒ ꯂꯥꯛꯑꯝꯕ꯭ꯔꯣ ꯕꯥꯕꯥ ꯀꯅꯥꯁꯨ ꯂꯥꯛꯑꯝꯗꯤꯌꯦ ꯀꯩꯗꯧꯔꯒꯦ ꯅꯄꯨ ꯇꯣꯝꯕꯅ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯆꯪꯈꯤꯕ ꯎꯏ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤꯅꯦ ꯑꯣ ꯕꯥꯕꯥ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯂꯂꯩꯃꯁꯨ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯕꯥꯕꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯀꯔꯝꯕ ꯃꯃꯥꯟꯅꯕꯅꯣꯅꯦ ꯑꯩꯅ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯃꯊꯣꯡ ꯆꯥꯗꯕꯁꯤꯡꯗꯨꯔꯣ ꯂꯟꯆꯦꯟꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯄꯥꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯂꯂꯩꯃꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯠꯇꯦꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯅꯤ ꯉꯁꯥꯏ ꯂꯥꯛꯑꯝꯕꯗꯨꯗꯤ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯑꯉꯥꯡꯒ ꯅꯠꯇ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯂꯟꯆꯦꯟꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯃꯥꯅꯤ ꯕꯥꯕꯥ ꯌꯥꯝ ꯐꯕ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯣ ꯐꯩ 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 ꯑꯗꯨꯒꯨꯝꯕ ꯉꯥꯎꯁꯤꯟꯅꯗꯕ ꯑꯐꯕ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯨ ꯐꯠꯇꯕ ꯃꯤꯒꯗꯤ ꯄꯨꯟꯒꯦ ꯈꯟꯒꯅꯨꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯥꯛ ꯊꯤꯅꯅꯕ ꯇꯧꯔꯣ ꯆꯥꯔꯁꯤ ꯍꯣꯏ ꯕꯥꯕꯥ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯦ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯏꯪꯕꯤ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯏꯪꯈꯣꯜꯗ ꯀꯣꯕꯤ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯀꯣꯟꯗꯣꯡꯗ ꯆꯪꯉꯛꯏꯁꯤꯕꯨ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥꯟꯅꯕ ꯉꯥꯎꯁꯤꯟꯅꯕꯁꯤꯡꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯃꯥꯅꯤꯅꯦ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯀꯅꯨ ꯍꯥꯏꯕꯗ ꯁꯨꯝ ꯍꯧꯕ ꯂꯥꯛꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯖꯕꯁꯤ ꯃꯥꯡꯍꯟꯒꯗꯧꯔꯤ ꯃꯈꯣꯏꯁꯦ ꯈꯔ ꯊꯤꯅ ꯆꯩꯈꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥꯁꯤꯡꯗꯨ ꯆꯪꯂꯛꯏ ꯏꯃꯥ ꯏꯆꯦ ꯂꯟꯆꯦꯟꯕ ꯂꯩꯈꯤꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯂꯟꯆꯦꯟꯕ ꯍꯧꯕ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯌꯨꯝꯗ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯆꯠꯊꯣꯛꯃꯤꯟꯅꯔꯨꯒꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯁꯦ ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ ꯃꯔꯝ ꯂꯩꯇꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯥꯗꯨꯅ ꯂꯩꯒꯅꯨꯅꯦ ꯃꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯅꯄꯥ ꯅꯃꯥꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯅ ꯍꯦꯟꯅ ꯐꯩ ꯅꯈꯣꯏꯅ ꯃꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯗꯣ ꯃꯤꯅ ꯐꯅ ꯑꯃꯠꯇ ꯉꯥꯡꯅꯗꯕꯅꯤ
Nakhoi ne nahasing asina nisa chabasu nongma nongmagi hengkalakliba. Aduna ibungo imadi na taulan chenbase tasengna hairabada nakhoi ga pulhaningdre. Aduna ne nakhoi mabu toina toina hauba lakpado laklaganu ko. Hera imagi wadudi aikhoibu yamna ngausinaba tahanbagi wani ne. Noigi na chanupa se aikhoiga punbadagi mina bebar taunaduna kinaribani. Aikhoiga pulamdrabadi mina kasu thausamiroi. Kayada mathong chadriba angang no ni he. Ahal lamada kari wangangangani haibasu khangdaba. Nakhoigumba wangang sangang thiba mama mapana haibe indaba macha nakhoiga pulhaningdabagini. Aina hairibase. Mina nganglaklibase nara lama leibagini. Semtokjagedi haidradana. Saudana ga su tawrine. Hera hanubi. Nangumana pepa pepa khara nganglaga lawgadaba nate. Nangdi lairadana ima ipana haiba phawba taningdaba aikhoina nangna adumna hairaga hekta tagadaba nate. Nangina chado pulhaningdragana to kaisu kaide. Aikhoidi naha oibagi punsise tangkhrabajani. Ngaudana chadana nungai thokani. Nakhoigi na thaunate irana ngaujabani. Lalaima imungdagi prap tholai. Haipetawa kaisu leidaba nakhoigumbana mirem noina nganglibado kaino. Migi yumda laaga nakhoina ga aduk chawna ngangidubu siragena hauriro ha. Yam thuna na yumda halawro. Natrabadi aina pairiba thangse si uiko. Masina amamamda haitharakpada siba soiroi. Lalaimagi mataudo ubada nupasingdo ngangnarami. Itaw aikhoi halawgana phagani bo. Masigi lanchenbagi mache yai mase machinguma tawbani. Nahawaiso akhoina angang oiringaida lanchenbana khara usitana ngangubagi mache yaina makhori chapka thambado ningsinglibra. Hoi ne itaw ningsingli. Aidi madudagi hauna masigi nupi ase kikhrabani. Lao itaw halawrase. Iche aikhoi soigri. Matungdadi amuk hana lanchenbaga hawba laaroi. Aikhoi chacharukige. Ima aina ngangkhiba mayamdo angta ngakpiyo. Aikhoi chacharage. Iche saubinuko aikhoi chale. Asumna hairamduna hatho chenki. Aikhoi inaw nupi se sakti leibajani ko. Ngausitna khraba nupasing asinaga kiba phawe. Ima aikhoi inaw nupi se yamna thak wangna thagachaningi aidi. Mani isa leirambagi phabani. Ima chatkrabo sakta thisingdo aina ngasaidagi taagena tabani. Makhoina nganglibasinga dubu karino kayada mi usikidrabanu yengoba. Imanabasingni gaina aina dinaha makai matam mangba makai makhoigi thaba inkhang chapminadana tawraga aduga aida natana ima khoidaga unsinduna nganglumlibanine. Oh nangdi ngasai makai namanaba mayamna imada ngangaga kiduna tumina lumduna taraga leiramibanine. Kiba nateda che ai makhoibu kaidobagi kidoino. Aina amuraki khupuda mapunsigi kaungomnaroidaba mising asidabu kari tobagi kidoino. Kidraga kari gitaduna leiramiba. Madudine sum kari nganglapano tathokpani. Maduda che aina hana thokibagi wani. Aisu thoga phugena sum sem saduna leirambani. Yare ibungo narin mataduga maningdagi isingdum soksu chalo. Inkol ising chaina naba chalo. Lanchenba nang haujikti khangamani. Aikhoina haujiki namanaba singa duga pungano haiba matamda nangna yaningkitabado haujikti yaninga aba. Ainadi imanabani ne chamchamna khalubani. Adubu madugi taiwanaba oiramni. Makhoidi aibu manghanaba sinbani. Makhoina naha makai hauduna puraga aibu yu thau ganja thau haibani. Aibu insinduna pithaknaba hone. Adubu aina namdana thaktabani. Haima adumna phawba tawraga nangna aikhoida haidana makhatana sumpungi tawramlibani ne. Aisu haigedi khanbani. Aduda haidrab. Yare nang asidagi ne namanaba amataga punba yare. Hayengdagi babana numit khudingi ngagomda chatuna nga senaribase nangsu chatuna babagi mateng pangadabani. Nangbo angangni haiduna thabak amata tawhanbitraga nang ngausinnarakpa ama tawri. Mani nache chawbina hairibase chumabani. Nang hayengdagi ne chalo. Napaga ngagomda chatluko. Asum haiduna wari sanarami. Nungthilgi matamni machin mana ahum mangolda phamduna hainau chananaba khoktuna leirami. Iche hainau sidi phajare he tinga chumi. Morok khara sana metlaga chasiko. Morok yamna chasanbadane horena mu maningthong phakaina duni ko. Chaningna charadi kaisu tawdabani. Tawda tawragana punghaidon manado adu mu sairaga lori. Maduda kanagi khong hamdabaga pukpa phagadoribani. Is nangbu punghaidon manado thumok ama chaba ngamgadrane. Adu natragasu je ai khong hamdabagi layong sidine
ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯑꯅꯥꯕ ꯅꯠꯇꯦꯗ ꯂꯝꯕꯤ ꯌꯥꯝꯅ ꯂꯩ ꯐꯍꯟꯅꯕꯒꯤ ꯄꯨꯡꯍꯩꯗꯣꯟꯗ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃꯁꯨ ꯂꯩꯔꯤ ꯀꯔꯤꯅꯣ ꯍꯦꯟꯅ ꯐꯔꯤꯗꯨꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯦꯝꯊꯣꯏ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕꯤ ꯅꯪ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ ꯅꯪ ꯊꯧꯕꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕ꯭ꯔꯥ ꯑꯌꯤꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯗ ꯃꯃꯤꯠꯅ ꯄꯩꯅ ꯌꯦꯡꯂꯝꯃꯤ ꯃꯆꯦꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯂꯩꯃꯁꯨ ꯃꯀꯣꯛ ꯅꯨꯝꯂꯛꯏ ꯀꯥꯏꯗꯒꯤ ꯊꯧꯕꯥꯜꯒꯤ ꯅꯨꯄꯥꯅꯣ ꯏꯃꯥ ꯑꯩ ꯈꯪꯅꯕꯒ ꯑꯝꯇ ꯂꯩꯇꯦ ꯅꯪꯕꯨ ꯁꯦꯡꯅ ꯈꯪꯅꯗꯕ꯭ꯔꯥꯕ ꯈꯪꯅꯗꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯅꯝꯃꯈꯣꯏꯅ ꯅꯪ ꯊꯧꯕꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯇꯣꯏꯅ ꯎꯅꯕ ꯎꯏ ꯍꯥꯏꯅ ꯇꯝꯃꯛꯏ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯣ ꯖꯨꯒꯣꯠ ꯌꯥꯝ ꯆꯥꯗꯦ ꯍꯥꯏ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯆꯥꯕ ꯑꯐꯪ ꯑꯐꯪꯕ ꯁꯨꯕ ꯏꯃꯨꯡꯅꯤ ꯃꯄꯥꯗꯨꯁꯨ ꯁꯨꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯕ ꯃꯤꯅꯤ ꯍꯥꯏꯔꯤ ꯃꯄꯥꯒꯕꯨ ꯄꯨꯟꯅ ꯃꯌꯨ ꯐꯥꯎꯕ ꯊꯛꯃꯤꯟꯅꯩ ꯍꯥꯏꯔꯤꯅꯦ ꯑꯩꯗꯤꯅꯦ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯐꯝꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯦꯜꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯅꯨꯡꯁꯤꯅꯕ ꯈꯛꯅ ꯌꯥꯗꯕꯅꯤ ꯐꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯨ ꯁꯦꯜ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯏꯔꯥꯡ ꯏꯁꯧꯅ ꯄꯤꯛ ꯊꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯤꯛꯁꯨ ꯆꯥꯕ ꯅꯨꯄꯥ ꯑꯗꯣ ꯃꯗꯨꯗ ꯂꯩꯖꯔꯕꯗꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯏꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯑꯒ ꯊꯥꯖꯕꯤꯔꯨꯅꯨ ꯀꯔꯤ ꯈꯪꯗꯅ ꯃꯣꯏꯅ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯉꯥꯡꯉꯤꯕꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ ꯍꯩ ꯄꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦ ꯃꯤꯁꯨ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅꯤ ꯅꯅꯝꯃ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤ ꯍꯥꯏ ꯑꯗꯨꯅꯅꯦ ꯅꯅꯝꯃꯅ ꯈꯪꯕꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯤꯔꯛꯏꯕꯅꯤ ꯅꯅꯝꯃꯅ ꯃꯇꯝ ꯆꯥꯅ ꯈꯪꯂꯛꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯃꯗꯨꯒꯤ nupaduga ꯈꯪꯅꯔꯝꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯗꯤꯅꯦ ꯅꯪ ꯅꯨꯄꯥꯗꯨꯗꯒ ꯂꯩꯈ꯭ꯔꯕꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯃꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗ ꯑꯌꯤꯡꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯏꯃꯥꯗ ꯇꯝꯃꯤ ꯑꯣꯏꯔꯝꯅꯤꯅꯦ ꯀꯥꯏꯗꯦ ꯋꯥꯅꯨꯗ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯥꯗꯒ ꯅꯪꯒꯤ ꯅꯨꯄꯥ ꯆꯥꯎꯍꯦꯟꯗꯕꯗꯨꯒꯤ ꯃꯔꯝꯗꯅꯦ ꯅꯣꯡꯃꯇ ꯍꯥꯏꯖꯈꯤꯕ ꯂꯩꯇꯦ ꯅꯣꯏꯅꯤꯅ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯣꯏꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯆꯦꯆꯧꯕꯤ ꯑꯩꯗꯤ ꯄꯥꯎꯒ ꯇꯝꯕ ꯍꯩꯖꯗꯦ ꯑꯩꯅꯗꯤ ꯏꯃꯥꯗꯒ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯆꯦ ꯑꯩꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯏꯃꯥꯗ ꯌꯥꯝꯅ ꯄꯥꯎ ꯇꯝꯒꯟꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯅꯪꯗꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯎꯅꯔꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯅ ꯎꯕꯗꯒꯤ ꯏꯃꯥꯗ ꯇꯝꯂꯛꯑꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯗꯨꯒ ꯏꯆꯦ ꯏꯃꯥꯅꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗ ꯖꯨꯒꯣꯠ ꯆꯥꯗꯦ ꯍꯥꯏꯅ ꯑꯗꯨꯗ ꯑꯩꯒꯤꯗꯤꯅꯦ ꯇꯣꯛꯅꯍꯧꯕꯅ ꯐꯒꯅꯤꯀꯣ ꯏꯆꯦ ꯌꯥꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯅꯨ ꯅꯨꯡꯁꯤꯅꯕꯁꯦ ꯏꯃꯨꯡ ꯃꯇꯤꯛ ꯆꯥꯕ ꯌꯦꯡꯂꯒ ꯈꯪꯅꯒꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯤꯅ ꯍꯥꯏꯕ ꯑꯃꯠꯇ ꯃꯋꯥ ꯂꯧꯗꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯂꯥꯏꯔꯒꯦꯔ ꯖꯨꯒꯣꯠ ꯆꯥꯒꯦꯔ ꯆꯥꯔꯣꯏꯔ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ ꯍꯣꯏꯗ ꯃꯤ ꯍꯥꯏꯕꯁꯦ ꯃꯩꯁꯥ ꯐꯪꯂꯒꯗ ꯈꯪꯕꯅꯦ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯦꯗ ꯊꯨꯡꯅꯕꯤꯌꯨ ꯑꯗꯨꯗꯤ ꯏꯆꯦ ꯀꯣꯟꯁꯦ ꯅꯪ ꯐꯦꯡꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯈꯔ ꯉꯥꯡꯁꯤꯟꯅꯔꯒ ꯀꯣꯜꯂꯤꯛꯁꯦ ꯑꯩꯉꯣꯟꯗ ꯐꯦꯡꯅꯗꯕ ꯊꯝꯃꯝꯃꯤꯅꯤꯅꯦ ꯀꯌꯥꯗ ꯈꯗ꯭ꯔꯛ ꯍꯩꯔꯤ ꯑꯉꯥꯡꯅꯣ ꯅꯪ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒ ꯑꯃꯨꯛ ꯁꯥꯟꯅꯔꯝꯕ ꯌꯥꯔꯣꯏꯀꯣ ꯏꯕꯥꯅꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯊꯨꯅ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ 마가 강나자바 돈돈바가 우나라미 ꯑꯌꯤꯡꯕꯤ 이마 빠바가디 ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯔꯗꯤ 이붕어 ꯅꯪꯅ ꯐꯅ ꯊꯣꯡꯒꯥꯜ ꯂꯨꯝꯗꯨꯅ ꯂꯩꯔꯤꯁꯦ ꯊꯣꯛꯂꯛꯑꯔꯣꯏ ꯂꯩꯇꯕꯒꯤ ꯊꯣꯔꯛꯄꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯪꯅ ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯆꯥꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯅꯪꯅ ꯍꯦꯛꯇ ꯎꯅꯕ ꯂꯥꯛꯂꯒ ꯑꯩꯅ ꯊꯣꯔꯛꯑꯅꯤ ꯁꯤꯔꯕ ꯅꯠꯇꯦꯍꯦ ꯑꯩꯁꯨ ꯉꯁꯤ ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯩꯗꯅ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯊꯦꯡꯉꯦ ꯈꯪꯉꯗꯤ ꯀꯩꯒꯤ ꯂꯥꯛꯏꯅꯣ ꯍꯌꯦꯡ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯌꯦꯡꯅꯤ ꯉꯁꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯅꯣꯡꯃ ꯎꯍꯧꯗꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯁꯦꯟꯅꯕ ꯂꯥꯛꯏꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕ ꯃꯤꯕꯨ ꯂꯥꯟꯅ ꯂꯧꯕꯗꯣ ꯇꯧꯔꯅꯨ ꯑꯩꯗꯤ ꯃꯤꯠꯌꯥꯝꯕꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯏꯒꯤꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯌꯥꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯪ ꯐꯪꯉꯦ ꯃꯁꯛ ꯐꯖꯕ ꯅꯠꯇꯦ ꯃꯤꯅꯁꯨ ꯑꯩꯕꯨ ꯊꯤꯅ ꯌꯥꯝꯅ ꯉꯥꯡꯅꯔꯦ ꯅꯪꯒ ꯈꯪꯅꯔꯨꯕꯗꯒꯤ ꯃꯤꯅ ꯀꯩꯅ ꯉꯥꯡꯅꯔꯤꯕ ꯑꯩꯁꯦ ꯃꯁꯛ ꯐꯖꯩ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯔꯕ ꯍꯣ ꯃꯤꯅ ꯉꯥꯡꯅꯔꯤꯕꯕꯨꯅꯦ ꯅꯪꯁꯦ ꯆꯥꯎ ꯍꯦꯟꯗꯕ ꯈꯣꯡꯅꯦꯝ ꯃꯥꯜꯂꯦꯅ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪꯒ ꯈꯪꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯅꯪꯒ ꯈꯪꯅꯕꯁꯦ ꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯕꯅꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯕꯒ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ
ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯅ ꯊꯤꯁꯨ ꯊꯤꯗꯕ ꯑꯩꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯑꯩꯒ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕꯗꯤ? ꯑꯩꯁꯦ ꯑꯐꯕ ꯅꯨꯄꯥꯅꯤ, ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯊꯥꯖꯍꯧꯅꯅꯕ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯪꯅꯗꯤ ꯅꯈꯣꯏ ꯄꯥꯕꯗꯣ ꯂꯧꯌꯥꯝ ꯆꯥꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯃꯌꯨꯗ ꯉꯥꯎꯕ ꯃꯤꯁꯛꯅꯤ ꯍꯥꯏ꯫ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯆꯥꯔꯒ ꯍꯤꯡꯕ ꯏꯃꯨꯡꯅꯤ ꯍꯥꯏ꯫ ꯃꯗꯨꯅ ꯀꯝꯗꯧꯕ? ꯀꯅꯥ ꯍꯥꯏꯅꯣ? ꯃꯤ ꯑꯣꯟꯅꯔꯝꯒꯅꯤꯀꯣ꯫ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯔꯝꯕ ꯃꯤꯅꯕꯨ ꯑꯩ ꯈꯪꯉꯤꯕꯅꯣ? ꯑꯌꯤꯡꯕꯤ, ꯅꯪ ꯃꯤꯅ ꯍꯥꯏꯕ ꯌꯥꯝ ꯂꯧꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯃꯤꯅꯝꯕ ꯋꯥ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯅꯪꯕꯨ ꯑꯩꯅ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯑꯇꯣꯞꯄ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯖꯈꯤꯁꯅꯨ, ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯄꯦꯟꯖꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯦꯜ ꯋꯥꯠꯇꯅ ꯂꯩꯕ ꯃꯤꯁꯛꯅꯤ, ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯅ ꯂꯥꯛꯂꯒ ꯈꯪꯉꯛꯀꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯁꯥꯔꯒ ꯉꯥꯡꯂꯤꯕ ꯃꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯕꯨꯡꯒꯤ ꯅꯨꯄꯤꯅꯤ, ꯃꯃꯤꯡꯕꯨꯗꯤ ꯊꯕꯥ ꯀꯧꯏ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯅꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏ꯫ ꯃꯥꯅ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯃꯥꯗ ꯇꯝꯃꯛꯏꯅꯤ꯫ ꯑꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯒ ꯈꯪꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯁꯦꯟꯅꯔꯤꯕꯁꯦ꯫ ꯍꯥ, ꯊꯕꯥꯕ? ꯅꯪ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯊꯕꯥ ꯀꯧꯕ ꯑꯩꯈꯣই ꯂꯩꯀꯥꯏꯗ ꯑꯝꯇ ꯂꯩꯇꯦ꯫ ꯃꯥꯒꯤꯗꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯏꯕꯥꯅꯤ ꯈꯪꯅꯍꯜꯂꯣꯏꯗꯒꯤ ꯇꯧꯔꯤꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯥꯅ ꯍꯥꯏꯕꯒ ꯑꯝꯇ ꯊꯥꯖꯒꯅꯨꯀꯣ꯫ ꯊꯥꯖꯕ ꯊꯥꯖꯗꯕ ꯂꯥꯏꯔꯤ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯅꯪꯅ ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ ꯍꯥꯏꯕꯒꯨꯝꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯁꯦꯜ ꯄꯥꯏꯕ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯕ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯅꯪꯕు ꯋꯥꯔꯧꯒꯅꯤ꯫ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯆꯤꯡꯅꯩ꯫ ꯑꯩꯅ ꯅꯪꯒꯤ ꯌꯨꯝ ꯇꯥꯛꯎ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯅꯪꯅ ꯇꯥꯛꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯄꯅꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯌꯤꯡꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯆꯤꯟ ꯊꯤꯕ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯒꯤ ꯄꯥꯕꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ, ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ꯫ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ, ꯑꯩꯒꯤꯗꯤ ꯏꯊꯟꯇꯅꯤ꯫ ꯅꯪ ꯑꯩꯅ ꯕꯕꯥꯒꯤ ꯃꯔꯜ ꯃꯌꯥꯝ ꯑꯗꯣ ꯀꯥꯏꯗꯨꯅ ꯆꯥꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯏꯃꯥꯒ ꯕꯥꯕꯒꯁꯨ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯪꯁꯨꯅꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯨ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ꯫ ꯅꯪ ꯂꯥꯛꯅꯤꯡꯉ ꯂꯥꯛꯆꯧ, ꯑꯩꯗꯤ ꯊꯣꯔꯛꯑꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯌꯤꯡꯕꯤ ꯃꯌꯨꯝꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯕꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯉꯁꯤꯗꯤ ꯏꯌꯥ ꯌꯥꯗꯦ꯫ ꯉꯁꯤ ꯆꯪꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯀꯨꯏꯅ ꯈꯪꯅꯔꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯃꯛ ꯊꯦꯝꯗꯨꯅ ꯄꯨꯈꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯌꯤꯡꯕꯤꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯔꯨꯕ ꯑꯃ ꯍꯥꯏꯒꯗꯕ ꯀꯥꯎꯔꯨꯔꯦ꯫ ꯀꯩ ꯋꯥꯅꯣ? ꯁꯠ ꯁꯠ ꯍꯥꯏꯔꯣ, ꯏꯃꯥ ꯄꯥꯕ ꯂꯥꯛꯑꯅꯤ꯫ ꯑꯌꯤꯡꯕꯤ, ꯅꯣꯏ ꯁ꯭ꯋꯥꯏꯗ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯉꯣꯟꯗꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯆꯣꯅ ꯊꯥꯔꯛꯄꯅꯦ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯁꯨ ꯈꯪꯗꯦ, ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤꯔꯥ? ꯀꯅꯥꯒꯤ ꯃꯥꯏꯕ ꯑꯐꯥꯎꯕꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯥꯏꯕ ꯑꯃꯕꯨꯗꯤ ꯂꯩꯕꯅꯤ, ꯑꯗꯣ ꯀꯌꯥ ꯐꯥꯎꯕꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯐꯥꯎꯒꯦꯔꯥ ꯐꯥꯎꯔꯣꯏꯔꯥ ꯂꯥꯛꯑꯣ, ꯃꯣꯏꯒꯤ ꯌꯨꯝꯗꯣ ꯑꯝꯇ ꯇꯥꯛꯎ ꯂꯥꯛꯑꯣ꯫ ꯑꯩ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏꯌꯦ, ꯏꯃꯥ ꯄꯥꯕ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯇꯥꯛꯀꯦ, ꯅꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ꯫ ꯑꯁ, ꯀꯥꯏꯗꯒꯤꯅꯣꯗ, ꯅꯪꯅ ꯐꯅ ꯇꯥꯛꯂꯕꯁꯨ ꯑꯩꯗꯤ ꯈꯪꯉꯔꯣꯏ꯫ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯁꯨ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛꯁꯨ ꯆꯠꯂꯨꯔꯁꯦꯕ, ꯑꯗꯨꯒ ꯍꯜꯂꯛꯄꯁꯨ ꯅꯪꯅꯤꯕ, ꯂꯥꯛꯑꯣ꯫ ꯑꯁ, ꯅꯪꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯨꯔꯒ ꯄꯥꯕ ꯏꯃꯥꯅ ꯎꯈ꯭ꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ꯫ ꯀꯩꯁꯨ ꯊꯦꯡꯅꯔꯣꯏꯕ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯦ, ꯏꯆꯦ, ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯏꯗ ꯆꯠꯇꯣꯏꯕ? ꯁꯤ ꯅꯣꯏ ꯅꯇꯩꯁꯦ ꯑꯃꯨꯖꯥꯎ ꯃꯥꯏꯕ ꯍꯣꯏꯒꯤ ꯌꯨꯝ ꯈꯪꯗꯦ, ꯑꯗꯨꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯏꯃꯥ ꯕꯥꯕ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯑꯩ ꯅꯆꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯈꯤꯅ ꯈꯨꯝꯃꯨꯀꯣ꯫ ꯅꯪ ꯌꯨꯝꯒꯤ ꯆꯥꯛꯀꯗꯣ ꯈꯔ ꯊꯣꯡꯉꯝꯃꯨ꯫ ꯏꯆꯦ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯏꯄꯥ ꯄꯥꯈꯠꯂꯤ, ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯅꯨ꯫ ꯁꯤ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯃꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ? ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯊꯤꯜꯂꯨꯗꯣꯏꯅꯣ? ꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯪ ꯆꯠꯆꯈꯤꯖꯅꯤ꯫ ꯉꯜꯂꯤꯉꯩꯗ ꯆꯠꯄꯅ ꯆꯠꯄꯅꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯑꯕꯅꯤ꯫ ꯅꯪꯅ ꯅꯨꯄꯥꯁꯤꯒ ꯆꯠꯃꯤꯟꯅꯕꯗꯣ ꯃꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯣ, ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯃꯌꯥꯝꯗꯣ ꯅꯪ ꯀꯩꯝꯇ ꯈꯪꯗꯦꯕ꯫ ꯑꯗꯨꯅ ꯏꯆꯦ, ꯌꯥꯔꯦ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯉꯁꯤ꯫ ꯏꯕꯦꯝꯃ, ꯅꯇꯩꯁꯦ ꯁꯦꯡꯅ ꯈꯪꯖꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯆꯦꯅ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯣ ꯍꯥꯏꯐꯦꯠ ꯇꯥꯛꯂꯝꯂꯒ ꯅꯆꯦꯁꯦ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦ꯫ ꯍꯦ ꯈꯣꯡꯅꯦꯝꯕ,
Nanga akhoi chega thungnani thungnaroi su khangdana iche se mimangda badanam ohenbige hairo. Nang naron thoktabra. Lambi do thengnaba mi singda hanghangduna adum chachako. Iche lao changase. Ai horen ne paba ima halakpada khumpham khangoi. Lao changase me. Aingbe nanaw nupi se berani bo. Aibu khongnem bakaina. Neme bo neme haibani sauri ro. As yare. Nang horen paba imada aina haibado aduda hayo. Ai thuna lake chang. Nang yumgi thaba inkhang tawram. Iche nangbu chakhidabana phaida. Masigi khongnem manu pase ai kaya thajade haba. Aine mangondaga ithei ko ngomoi ko. Nang handi hanjilo ko. Hoiba halakani ba. Nana khalidu bu kaino. Mai badugi mayum phawbadani thaklamgadaba. Ai chale ko. Asumna hairamduna machedo chatki. Lalaima mayumda changduna yumgi thaba inkhang loisilami. Mama mapaso yumda hanjilakle. Mama mapana halakpa matamda machena haibadumak hairami. Maduda thengjilaklaba phawbada halaktabaduda pakhatnarami. Bema nachedubu hoju phawba halaktrisibu kaidaurabanu ne. Khangdi paba iche thoibidagi phanik lobu chakhibani. Adubu asuk thengaba phawba halaktabasibu karigino ne. Hai mama nang nachanu paga chatuna angta kauduna puro. Nachanu pido mina asuk thengaba phawbada migi mayumda leiradi phana ngangnararoi chalo. O nahangkhaidi ne thabak chakhrabasu thengna hanjilakpa icha nate. Ngasina kari leibagi thengi bachano khangdi. Bungo lao nache kauba amta chausi. Ibema imungdagi ne laten thamoi ama puthoro. Mambana kari gumba amtabu ukhidre. Ngasidi ne thaban manganga amata thoktre. Lalaima machena hojik phawba hanjilaktaba asida pakhatba chingnaba kaya phawrakle. Haima bema nangbo mo ungduna leiridubu kaidauraki. Imungdagi laten thamoi puthora une. Nache kauba chalugi nangsune chakado thiram. Hoima imungdagi laten thamoi amu puthораktuna mamada pirami. Mamaga mapanupaga thoibi hoida ayingbi leiramgani haiduna kauba chatlami. Lalaimadi yumda leiba yaraktre kari haisike khanbada ngahak leiraga mama amadi machanupa hathu hathu mayumda changlaklami. Moi baba aikhoi bi madi thoibi hoida ngasi lakti haine. Kadaidabu chatlibanu khangdre. Ha thoibi hoida lehodi haiba. Lehodi ngasigi laktri haire. Adudi bema nachedubu thoibi hoida chakhibani haibadani nangbo. Hoi ichenadi iche thoibi hoida chatpanena hairambani. Ado mana kadaida chatlibanu khangdre. Karino ne hairisiba. Ngasai ngalingai khangbusu nate. Numidang taraba matamsina mana kadaida chatlibanu. Ai ngasai makai thoibi hoida leiramgani khanduna leithobani. Aduga thoibi hoida su lehodabadi kadaida leiramgani. Adudi haujima maga khangnaba mamanabi singadugi mayumda chatuna hanglurasi. Asumna hainaduna makhoi puna chatuna ayingbiga khangnaba mamanabi singi mayumda chatuna hanglami adubu ayingbidi leiramde. Mapa amadi mama haujikti matha sabana loire makhoina lekai koina sumlaklami. Haima indomcha kaka hoidi kai chalubano. Hai mau nachanupi ayingbido ngasai numidang wairam thokibadagi haujik phawba hanjalaktabadagi aikhoi ka ngaungnaraduna thiba thoraklibani. Ado nangbu numidang wairamdaga nachanupidubu thengnakibaga leibro. O aina chingnakibado oirambadai. Karino ni nangna chingnaribadubu mau. Kaka indomcha ngasai sandya wairam maduda ayingbido ra nimtak tawba nupa amaga chatminakiba uhawe. Aidi ado aikhoi ayingbi oiramoidra haidana kaisu thoina khanjiludre. Haujikta kaka indomcha hoina hairakpaduda munna khanjilubada summale. Nupadubu nangbu masak khanghobro. Numidang tasalakpagi mamnaga mambane. Aidi mi masakto phajana laksinba ngamhodre. Ado aina uhoribadusu ayingbira natabra haibasu khangdeda. Ado phibamdudi ayingbi male. Nupi ama yaukibado. Adudi hauji kamdongni. Kadaidanu ni ipagi bema thangna leiramgadabasiba. Kaka nachanupa hoi mayam leirisidi sagai asuk chawbabu karigi wadoino amta changbiro. Adugane watanaduna kari tawgadabano haibado khanarurasi. Asumna sagai gi mabung maupa kayaga watanaduna ayingbibu koithi thiba horaklami. Makhoina thiba matamdadi phana yamna haujinkre haujikti ayuki matam oisilakle. Lemba kaishu thoine henjina khanjalukino. Isunupi ayingbido maga khangnajaba kanada chenkibasu oirambaya. Aduna haujikti nongalaklabanina. Pau haidokpa lakbra haibado ngaikisi.
ꯂꯥꯛꯇ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯅꯪ ꯄꯥꯈꯠꯈꯤꯅꯨꯀꯣ ꯏꯁꯨ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯤꯗꯤ ꯅꯠꯇꯦ ꯃꯥ ꯍꯧꯖꯤꯛ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯍꯜ ꯑꯍꯨꯝ ꯆꯪꯂꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯑꯌꯤꯡꯕꯤꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯑꯩ ꯑꯌꯤꯡꯕꯤꯒꯤ ꯃꯄꯨꯅꯤ ꯃꯁꯤꯅ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯅꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯔꯥꯡ ꯑꯌꯤꯡꯕꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯆꯕ ꯂꯥꯛꯆꯕꯅꯤ ꯑꯣ ꯃꯥꯡꯒꯣꯜ ꯁꯣꯝꯗ ꯂꯤꯡꯈꯠꯄꯤꯔꯣ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯍꯨꯝ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯂꯦꯝꯕꯗꯤ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯃꯨꯡꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯪꯈꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗꯒꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯁꯤ ꯁꯣꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯈꯨꯔꯥ ꯑꯩ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯅꯤ ꯑꯣ ꯑꯉꯥꯡ ꯅꯨꯄꯥꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯔꯤꯕꯒꯦ ꯈꯨꯔꯥ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯖꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯨ ꯅꯨꯄꯤꯗꯣ ꯍꯣꯔꯦꯟ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯑꯣꯖꯥꯕꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩꯒꯤ ꯏꯁꯨꯗꯣ ꯍꯣꯔꯦꯟ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯣꯟꯅ ꯑꯩꯈꯣꯏ ꯀꯧꯖꯔꯛꯑꯒꯦ ꯐꯒꯅꯤ ꯑꯣꯖꯥꯕꯨ ꯚꯛꯇꯤ ꯑꯃꯇ ꯇꯧꯖꯔꯝꯒꯦ ꯌꯥꯔꯦ ꯍꯟꯕꯤꯔꯣ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯍꯟꯈꯤꯔꯝꯃꯤ ꯀꯀꯥ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇꯒꯤꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡꯅꯤ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯨ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯍꯣꯏ ꯀꯀꯥ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯅꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯅꯨꯄꯥꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯒꯅꯤ ꯆꯠꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯃꯄꯨꯔꯣꯏꯕꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯨ ꯊꯛꯄ ꯅꯨꯄꯤꯅꯤ ꯏꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯅꯪꯅ ꯆꯦꯛꯁꯤꯟꯗꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯌꯥꯗꯅ ꯅꯆꯥꯅꯨꯄꯤꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣꯗ ꯃꯣꯏ ꯕꯕꯥꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯥꯗꯨꯒ ꯈꯪꯅꯩ ꯍꯥꯏꯕ ꯁꯨꯈꯪ ꯈꯪꯗꯦ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯅꯆꯥꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯄꯣ ꯃꯃꯥ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯪꯅ ꯐꯠꯇꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯀꯀꯥ ꯑꯝꯇ ꯁꯥꯎꯕꯤꯈꯤꯅꯨ ꯏꯟꯗꯣꯝꯆꯥꯁꯨ ꯈꯪꯗꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯀꯥ ꯍꯣꯔꯦꯟ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯊꯤꯜꯍꯜꯂꯛꯈꯤꯁꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯌꯤꯡꯕꯤꯗ ꯐꯖꯅ ꯁꯤꯟꯅꯔꯒ ꯅꯨꯄꯥꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯕꯅ ꯐꯒꯅꯤ ꯑꯩꯗꯤꯅꯦ ꯑꯌꯤꯡꯕꯤꯕꯨ ꯃꯊꯣꯡ ꯆꯥꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯌꯥꯔꯝꯗꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯌꯤꯡꯕꯤꯁꯨ ꯅꯨꯄꯥꯔꯣꯝꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯕꯦꯃꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡ ꯑꯗꯨꯗ ꯅꯪꯅ ꯂꯩꯅꯤ ꯍꯥꯏꯅ ꯆꯦꯜꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯑꯩꯅ ꯅꯨꯄꯥꯗꯨꯒ ꯈꯪꯅꯗꯅꯕ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯟꯅꯈ꯭ꯔꯕ ꯅꯪꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯌꯤꯡꯕꯤ ꯅꯪꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗꯣ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕ ꯏꯃꯨꯡꯅꯤ ꯅꯪ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯅꯪꯒꯅꯤ ꯑꯗꯨꯅ ꯑꯌꯤꯡꯕꯤ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪ ꯍꯧꯖꯤꯛꯇꯤꯅꯦ ꯅꯁꯥꯅ ꯌꯥꯝꯅ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯅꯨꯄꯥꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯅꯕ ꯇꯧꯁꯤ ꯏꯅꯝꯃ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯧꯖꯤꯛꯄꯨ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯒ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯀꯔꯤꯃꯇ ꯈꯟꯗꯦ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯒ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯅ ꯂꯥꯏꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯃꯨꯡꯒꯤ ꯂꯥꯏꯔꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯃꯆꯨ ꯇꯥꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯅꯪꯅꯦ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯅꯪ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯈꯥꯏꯅꯕ ꯄꯥꯝꯂꯤꯕꯗꯣ ꯑꯩꯒꯤ ꯏꯖꯠꯀꯤꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯥꯏꯅꯍꯟꯕꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯟꯕ ꯉꯝꯂꯗ꯭ꯔꯣ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ
नुपादुगी इमुंगी फिबमदु नमित्मंगना उरक्लबा नत्रो मदुदा फावबा लेनि खलिबा नंगी नकोक्तो ngaktaba ngamde namabisin ina kaira khunba imungda leiraga nangna laira chudatnaba mama mapa mathong chadaba imungduda leiba matamda mina nangonda nokna chamnagadaba nang kaisu khangde nangbo aina wakhal lawsing leibi ichani haina khaluban adubu nangdi huina dolai tonghalaga thigang ubada chongdai haibada nangonda thokle nangna haibana yaba nate aikhoina harisini nang nupaduga amukhana unaba yar hayengmak nupa adugi mi kauduna walusinagani baba nachagi wasemda thabikhu ai nangi wa amta taroi aina hairisi nangna karigumba amukhana nupa aduda chenkrabadi nang yumsida amukhana khong tarakpusu yar aduga ipa ichagi mari su loinarabani mase nang khangjilo taridana nongmata napana nangonda wahai akanba haikiba nate adunane nangi punsigi yaifanabagi khanduna nganglibani aikhoina waribase kharasu khangoi bema nangna nungai yaifana leikiba namana pa akhoigisu nungai zabani nang wakhal seran turan khange haina khangan kanana nangbu yumsida leibada wangangna ningai leite ima khoina phaigak phaina ngakani nang tungi khara khalo ayingbi kakaga indom chakase ngarangdagi chaka sadribani nangi wakhalda nangne nasagi desu khangano namana pagi su khara khalo iche nangnabudi nupadubu nusimanbagi awaba kaya mayoknarabasu leizarurage haina khanbagi wani adubu iche hayeng kona yum panduna leiba matamda awaba leitabana sumsum hejalakba matamdadi nusinabana janarawa maduda natana mama mapa oibana khoina wakhal khanta haudabana nakhoigi tungda lakadaba nacha adusu maning thungdaba oiraklani matamduda hena ningama oi aduna iche nang wakhal khitang khanthau ayingbi haujikti magi wabu tabiningai kanasu leitre mathamoi sokna kapchaba natana inkhalakpagi matam oibana magi wakhalda apabata amata khanthaba ngamlamde mathang numit kharani leiraga tondon hoigi ahal laman luhongbagi watana balaklami ayingbigi mapu amadi makhura singpuna laklami mayam laklibasibu kari thabakino ibungo aikhoina lakjaribase icha anigi luhong khongdongbagi matam lepnarasi haina lakjaribani aikhoina noida luhongbagi matam lepnaba laona haikrabo nakhoina aikhoigi wa amata tadana lakningba matamde hekta laklaga luhongbagi matam asi hekta lepnaraga hongani iya yagani siro ha nate ibungo adumna lana lobikhin aikhoisu ibungo khoina kaurakpa ngaijarambani maduda kauraktaba aduda aikhoina lakjabani adubu aikhoina laktragadi amu saukigatra khanjarubagi lakjabani ibungo phare adudi tar aikoi tasengna hairabada nupa mayumgi yumban kaiban supam pamde nakhoiga aikhoiga sangga tawbusu mimangda chokani aduna aikhoigi apambadi ngasi noi laklinge asida angang anigi walosinaba aduni ibungo karinoda adubu samaski chatnabira phana yumban kaiban jugo chade hairagasu chen chongnaba loiraba matungda walosinarasi haibiraklibasibu leibak macha taba khara wari hay ahal nang kayam yamna leibak macha taba mi mathong manong khangdaba yumban kaiban aduda icha nupibu thajaraga khangsi halo haibro phana chelu gera cheloira noigina thaunate aikhoigi icha nupi ase nacha nupada thajaba ngamloi aduna nakhoisu nacha nupado amukhana icha nupi de yelakpa yar karigumba lekai asida phawba lakpa urabadi nathwai mangani khangjelo adu oiradi kashu kaide wa hekta losinaraga loire kain asuk yamna mibu hanthana ngangbadi wakhal pikpa migi hauna sani tada chasilao kariba nangumba miri mamana aikoida adum nekta haibe yabro nangaiko ayingbigi makhura sing aduna tondonbagi mapabu khara phukhirami lekai miyam changdana khamna duna lakliba ahal sing adu chalhanki tondonbagi mapa haujikti saubuna loirami baba kaiginu makhoina khuthare idubo nakhoina kari asoiba wangangurage hai nang wangang kar nangna aise mimangda chophalabani mina amukta lakjadaba aise ngasidi nangna chopa nang haledana baba aina nupi chenjaraga kaida nangbu chophalino ai wakhal gamta tadre tondon ba kakali gi taro ngasi aikhoina nangi luhongmugi wa khanaba chatpada nupi mayumgi makhura mayam ama leram makhoina haribabu macha nupi do nangonda thajaba pamdi wa losinarasi haina hairaklibani adudi karigino kaka nangse matik chade
ꯅꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯅ ꯄꯥꯝꯗ꯭ꯔꯤꯕꯅꯤꯗꯅ. ꯆꯨꯝꯃꯤ, ꯃꯈꯣꯏꯅ ꯈꯜꯂꯤꯕꯗꯣ. ꯑꯩꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯃꯊꯣꯡ ꯆꯥꯗꯦ. ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯅꯥꯇꯩ ꯆꯥꯗꯕ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅꯤꯡꯒꯅꯤ? ꯑꯗꯨꯕꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯆꯦꯜꯂꯨꯔꯕꯕꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ. ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯉꯨ. ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯅꯪꯍꯟꯕ. ꯕꯥꯕꯥ, ꯆꯣꯞꯄ ꯅꯪꯂꯤꯕꯁꯦ ꯑꯩꯔꯣ ꯅꯪꯂꯣ? ꯅꯪꯗꯤ ꯅꯁꯥꯅ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯅ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯣꯏꯔꯝꯂꯒꯕꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯗ꯭ꯔꯣ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕꯒꯤ ꯃꯆꯥ ꯑꯩꯈꯣꯏꯁꯨ ꯆꯣꯞꯄ ꯅꯪꯂꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯕ, ꯑꯩꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯏꯪꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯂꯧꯕ ꯉꯝꯂꯣꯏ. ꯑꯩꯗꯤ ꯑꯏꯪꯕꯤꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ. ꯑꯩ ꯌꯨꯝ ꯑꯁꯤꯗꯁꯨ ꯍꯟꯖꯤꯜꯂꯛꯑꯣꯏ. ꯏꯔꯣꯝꯗꯣꯝ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯤꯡꯖꯔꯨꯒꯅꯤ. ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯥ ꯏꯄꯥ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯔꯣꯏ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯍꯥ? ꯃꯤꯅ ꯊꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯡꯂꯛꯂꯒ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯥ ꯏꯄꯥꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯌꯥꯔꯦ ꯏꯃꯥ, ꯅꯈꯣꯏꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯤ ꯉꯥꯛꯇꯅꯤ. ꯑꯩ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ. ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯗꯣꯛꯂꯕꯅꯤ. ꯅꯈꯣꯏꯒ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ. ꯇꯣꯟꯗꯣꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯃꯃꯥꯟꯅꯕꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯗꯨꯅ ꯃꯌꯨꯝ ꯁꯥꯕꯤꯔꯝꯃꯤ. ꯇꯣꯟꯗꯣꯟꯕ ꯑꯏꯪꯕꯤꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯏꯪꯕꯤꯗꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯀꯣꯏꯁꯦꯟ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ. ꯇꯣꯟꯗꯣꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯛ ꯂꯣꯠꯇꯨꯅ ꯑꯏꯪꯕꯤꯕꯨ ꯉꯥꯏꯖꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯑꯏꯪꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯂꯩꯃ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯄꯗꯨ ꯎꯔꯗꯨꯅ ꯇꯣꯟꯗꯣꯟꯕꯅ ꯈꯥꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ. ꯂꯂꯩꯃ, ꯅꯇꯩꯁꯦ ꯅꯆꯦꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯇꯣꯔꯤ. ꯅꯪ ꯌꯥꯔꯒꯗꯤ ꯅꯆꯦꯕꯨ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ. ꯀꯔꯤꯒꯤ ꯎꯅꯍꯟꯗꯣꯏꯅꯣ? ꯅꯪꯒ ꯑꯩꯈꯣꯏ ꯆꯦꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅ ꯑꯩꯈꯣই ꯆꯦꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ. ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯕꯨꯡ ꯃꯌꯥꯝꯅ ꯈꯪꯉꯕꯗꯤ, ꯏꯈꯨꯔꯥꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯒꯅꯤ. ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ. ꯂꯂꯩꯃ, ꯅꯇꯩꯁꯦ ꯌꯥꯝꯅꯗꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯅꯤ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯐꯠꯇꯦ. ꯑꯗꯨꯕꯨ ꯂꯂꯩꯃ, ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯒꯤ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯖꯔꯦ. ꯑꯩ ꯅꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ. ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯊꯣꯛꯏ. ꯅꯆꯦꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯒꯅꯤ. ꯑꯩꯅ ꯅꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯑꯩꯅ ꯐꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯗꯗꯨꯅ ꯂꯥꯛꯄꯅꯤ. ꯅꯇꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯇꯣꯟꯗꯣꯟꯕ ꯃꯈꯨ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯂꯩꯃꯗ ꯍꯥꯏꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯂꯩꯃ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯂꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯆꯦꯗ ꯐꯖꯅ ꯂꯤꯔꯝꯃꯤ. ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯏꯇꯩꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯝ ꯑꯃ ꯄꯤꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯃꯥꯗꯣ ꯁꯦꯜ ꯊꯣꯛꯏ. ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯅꯤ. ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯏ. ꯂꯂꯩꯃ, ꯑꯩꯁꯨ ꯈꯪꯉꯤ ꯅꯇꯩꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯐꯠꯇꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯅꯇꯩꯗꯤ ꯃꯃꯥ ꯃꯄꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ. ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ. ꯃꯤꯅꯗꯤ ꯃꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯅ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯕꯤꯗꯦ. ꯑꯗꯨꯕꯨ ꯂꯂꯩꯃ, ꯃꯥꯒꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯕꯅꯤ. ꯏꯆꯦ, ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯨꯗꯕꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯤ. ꯅꯅꯥꯎꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯆꯦꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯑꯩꯁꯦ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯅꯅꯥꯎꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ. ꯏꯆꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯅꯪ ꯋꯥꯔꯒꯅꯨ. ꯑꯩꯅ ꯏꯆꯦꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ. ꯑꯩꯅ ꯏꯇꯩꯒ ꯅꯪꯒ ꯆꯦꯟꯅꯅꯕ ꯄꯨꯝꯅꯃꯛ ꯁꯤꯜꯂꯛꯀꯅꯤ. ꯑꯗꯨꯅ ꯅꯪ ꯏꯇꯩꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯣ. ꯅꯠꯇꯦ ꯂꯂꯩꯃ, ꯅꯪ ꯑꯗꯨꯝꯅ ꯁꯤꯜꯂꯕꯗꯤ ꯄꯥꯕꯅ ꯈꯪꯈ꯭ꯔꯒ ꯅꯪꯕꯨ ꯄꯥꯕꯅ ꯐꯨꯕꯤꯅꯤ. ꯑꯩ ꯅꯪꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯗꯕꯒꯤ ꯊꯕꯛꯇꯤ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ. ꯏꯆꯦ, ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯏꯇꯩꯒ ꯊꯨꯡꯅꯕ ꯉꯝꯂꯣꯏ. ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯅꯪꯕꯨ ꯄꯥꯕꯒꯤ ꯃꯔꯨꯞ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯅꯪ ꯀꯨꯏꯊꯔꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯕ ꯀꯥꯏꯒꯅꯤ. ꯏꯆꯦ, ꯂꯂꯩꯃ, ꯑꯩꯅ ꯆꯦꯟꯈ꯭ꯔꯒ ꯏꯃꯥꯒ ꯅꯪꯒꯗ ꯄꯥꯕꯅ ꯉꯥꯡꯕ ꯆꯩꯒꯗꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ. ꯏꯆꯦ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯜꯂꯨꯅꯨ. ꯏꯇꯩꯒ ꯎꯅꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩ ꯁꯤꯜꯂꯝꯃꯒꯦ. ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ. ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯂꯩꯃꯅ ꯁꯤꯟꯗꯨꯅ ꯃꯆꯦꯕꯨ ꯇꯣꯟꯗꯣꯟꯕꯒ ꯊꯦꯡꯅꯍꯜꯂꯝꯃꯤ. ꯏꯆꯦ, ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯇꯧꯗꯣ ꯎꯕꯗ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ
ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯔꯕꯅꯤ. ꯏꯆꯦ, ꯅꯪꯅ ꯏꯇꯩ ꯇꯣꯟꯗꯣꯟꯕꯒ ꯍꯟꯗꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯄꯥꯕ ꯍꯣꯏꯅ ꯅꯪꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯤ. ꯑꯗꯨꯕꯨ ꯏꯆꯦ, ꯑꯩꯈꯣꯏ ꯏꯃꯥꯗꯁꯨ ꯑꯩꯅ ꯐꯖꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯄꯥꯕꯕꯨꯁꯨ ꯑꯃꯨꯛ ꯊꯦꯝꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯈꯠꯄ ꯂꯥꯛꯀꯦ. ꯅꯪ ꯃꯇꯝꯗꯨ ꯐꯥꯎꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨꯀꯣ ꯏꯆꯦ. ꯂꯂꯩꯃ, ꯅꯆꯦꯁꯨ ꯃꯇꯝ ꯑꯗꯨꯕꯨ ꯋꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯦ. ꯅꯪ ꯏꯕꯨꯡꯉꯣꯒ ꯈꯠꯅꯒꯅꯨꯀꯣ, ꯅꯨꯡꯁꯤꯅꯅ ꯂꯩꯌꯨ. ꯅꯪꯅ ꯄꯥꯕ ꯏꯃꯥꯕꯨ ꯐꯖꯅ ꯊꯦꯝꯗꯨꯅ ꯑꯩꯕꯨ ꯂꯧꯈꯠꯄ ꯂꯥꯛꯎꯀꯣ. ꯏꯆꯦ, ꯁꯣꯏꯗꯅ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤ. ꯅꯪ ꯀꯞꯀꯅꯨ. ꯏꯇꯩ, ꯑꯩꯈꯣꯏ ꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ. ꯂꯂꯩꯃ, ꯏꯇꯩꯅ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯔꯣ. ꯑꯩꯅ ꯅꯆꯦꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ. ꯑꯩꯕꯨ ꯊꯥꯖꯧ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯦ, ꯅꯈꯣꯏ ꯆꯠꯅꯕ ꯇꯧꯔꯣ. ꯊꯥꯖꯧ ꯈꯣꯏꯅ ꯎꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ. ꯆꯠꯂꯣ. ꯂꯂꯩꯃ, ꯑꯩ ꯆꯠꯂꯒꯦꯀꯣ. ꯏꯆꯦꯕꯨ ꯂꯧꯈꯠꯄ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯑꯩ ꯆꯠꯂꯤ. ꯑꯌꯤꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯆꯠꯈꯤ. ꯂꯂꯩꯃ ꯃꯆꯦꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯀꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ.